ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯗꯗꯥꯁꯤꯒꯤ ꯃꯃꯤꯡ ꯏꯁꯣꯔꯆꯟ ꯃꯩꯁꯅꯥꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯦꯁ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯣꯃꯤ ꯃꯩꯁꯅꯥꯝ ꯍꯥꯏꯔꯤꯕ ꯗꯗꯥꯒ ꯏꯆꯦꯁꯤꯒꯤ ꯉꯁꯤꯗꯤ ꯑꯩꯅ ꯃꯈꯣꯏꯅꯤꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯖꯔꯛꯄꯅꯤ ꯃꯔꯝꯗꯤ ꯗꯗꯥꯁꯤꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯌꯥꯎꯅ ꯌꯥꯎꯅ ꯆꯦꯆꯦꯁꯤꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯍꯣꯠꯅꯕ ꯂꯦꯞꯇꯅ ꯃꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯆꯦꯆꯦꯅ ꯐꯥꯔꯝ ꯇꯧꯕꯅꯤ ꯈꯪꯗꯦ ꯉꯥꯅꯨ ꯂꯣꯏꯕꯅꯤ ꯈꯪꯗꯦ ꯑꯣꯛ ꯂꯣꯏꯕꯅꯤ ꯈꯪꯗꯦ ꯑꯋꯥꯕ नायदना लेप्तना होनब याम कल्लगा माना मागी मपुरोइबबु असुक्कि मतिक नुक्सिजबा अदुगा अंगांग अनिसिबुजु असुक्कि मतिक नुक्सिदना माना मैतै नुपी मैतै निंगोन अम ओइबगी थौना पुथोक्तना अदुगा माना होनजबसे मसि तमजनिंगाय ओइबगी ngasi aina video se pudana laksabani aduga dada sigi thौना सुजु ai thagat tamangamte maramde dadana asigi phibam se oigra matungna su आइंगोंदे हेना यामना साथीना कनबा ददा ओइरमे अदुगा ददागी फिबम असे मतौ करमना ओइरखिबनो हाइबदा मदुगी मतांग ngasi सानारसी तामिनारसी अदुगा चिचेना असुक नुसीना फार्म गा तौदना असयाम तौना याम थौना खुलै से हाबे तारे को मसी याम तीना तमजनिगाय होय अदुना ngasi गी वीडियो से यामना नुआइगदबा अदुगा म्यामगी मफमदा यामना थौना ओइगदबा वीडियो नि अदुरि पुन्ने यिंगमिनसी को म्याम मैम फाइनली चीचे की मनाते यौरे अदुगा चीचेना आइबु ngaibirame woknaba चीचेजे मसक सुयाम नुसी अदुगा चीचेजे कय हागनि खंगद्रे मैम आइदि चीचे उबदा पुनिंग याम नुसी हाबे तारे चीचेना वोकपीदना मोइदा चंगे अदुगा मखा ताबा वीडियो दि मैम अदुम येमिनारसिको मैम आइना ngasi hapchariba video se yamna valuable video ne khalle aduga aigi youtube channel reju yam atangba content ne khalle ko aduna aidi yam lucky ni khalle asilaga chichega dada khoi una phang base maramdi aina mamang chahi de nai chichegi first social media post phang na gi badaina chichega phone na bari wai sana ga ina yamna una ningba yam khangna ningba ko kuire aduga phone pau phawna gi number su leiba अदु हंदक लापदा अखोइना मतम चाना ngasi सिदुल थोगा चिचे दा अखोइ ngasi संगबनिना लाइ आइगा लोइना आइगी सिनाव म्याम यावरिको सपोर्ट तौबिबो आइना लाइ से करिगिनो हाबदा आइना चिचे खोइ लाइफस्टाइल याम नुक्सिबा याम कलकनिंगा बाय तारे ददा से खुद खोंग सोखै म्याम उबिसिनिको आइजु सोय आई नम को ददा उ का नै रिलैक्स फील तौबिबो कैनो दि ददा ने नै गोंदे ने खितम प्रॉब्लम लेना उइबा अन आइगोंदगी दि ददा ने प्रॉब्लम लेना उबनिना ददा दने हेना याम मथौ ताइबा सपोर्ट हो अदुगा प्लस ददा दि ऑलरेडी मैरिड लाइफ अमा लैरेको युम पाला मतुंग ददा की लाइफस्टाइल सी ओरे अदुगा चिचेना मदुदा फुल सपोर्ट तौरगा अंगांग अनि ने ददा ने कइने हैंडल तौरगा कमाइना टेकल तौगी हाइबा मसी अखोइना याम तिना तमजानिंगाइ ने हाइबा तानि मरमदि हुजिकी मतमदा जस्ट परसेंटेज ओइना खाइदोके को हुजिकी मतमदा नुपा खंगे नुपी खंगे फैमिली लाइफ कईमत प्रॉब्लम लेत्रसु थादोग चटपी कोंगाइने को अदमाइना अखोय आदसु लई थोक्तब नते अदुना पुनमक्ति हाइबा नते बट हुजिकी जनरेशन दा यामना चेंजेस अमा लाय हाइबा तारे मसागी हस्बैंड खंगे मसाई वाइफ खंगे थादोगा यूटर्न लौगिबा याम यावे बट अखोय चिचेदी स्टैंड बाय लेरगा ददागी दमतना पूरा सैक्रिफाइस तौथोकनबजे मसी तमजनिंगाइने हाइबा तारे अदुगा चिचेजे आइना डिटेल लौबदो चिचेजे मसा याम कनबा मिजु नतेबा हानाना मा फी फाउरा ददाना ngसायबदो सुम्बा फाउदा ngamde mai panganjina aduguma chiseduna iron lady ma orakpase ari strong superman ga haid aduguma tare ba khoi mi onde haraga dadagi dam lepase pungje pele haba tare adu akhoi da ju haidi strength ma pi haba tare ko ai ju khalle ba aidi hayo badu ju yaro aduga hayo ga ju mangjagani ai ge weight mangani ana ai nupi pamba ga se haidi adugi line je lakthoga माइन जी गई थोकलाबनी बाइसे को मरमदी याम नुंगाइ नुंगाइ तब थौदोक जावइबा अदुगा चिचेगा समायना लाइफस्टाइल उप कानदी याम स्ट्रेंथ फंगी हाइबा तारे अदुगा अखोइसु नुंगाइने हिंगिनी अदुगा
ꯆꯤꯆꯦ ꯗꯗꯥ ꯑꯩꯈꯣꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯁꯨ ꯐꯪꯒꯅꯤ ꯀꯥꯏꯅ ꯑꯁꯥ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯣ ꯉꯁꯤ ꯑꯩ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯗꯥꯏꯔꯦꯛ ꯑꯩꯅ ꯈꯪꯕ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏ ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤꯁꯦ ꯃꯤꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯇꯣꯇꯦꯂꯤ ꯇꯣꯉꯥꯜꯂꯦꯕ ꯑꯗꯣ ꯑꯇꯣꯞꯄꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯤ ꯈꯪꯗꯦ ꯕꯠ ꯑꯩꯈꯣꯏꯒꯤ ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯒꯤ ꯁꯕꯁꯀ꯭राꯏꯕꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯐꯤꯕꯝ ꯆꯥꯗꯕ ꯃꯣꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯄꯣꯔꯛꯏꯕ ꯀꯣꯟꯇꯦꯟꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅ ꯅꯨꯡꯉꯥꯏꯕ ꯀꯣꯟꯇꯦꯟꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯗꯥ ꯐꯥꯔꯁꯇ ꯗꯗꯥꯒꯤ ꯃꯤꯡ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯐꯝ ꯑꯗꯨꯝ ꯁꯣꯔꯠꯀꯠꯇ ꯗꯗꯥꯅ ꯌꯥꯝ ꯑꯩꯈꯣꯏ ꯐ꯭ꯔꯤꯂꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩꯐꯝꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯀꯣꯡꯕꯒꯤ ꯃꯅꯨꯡ ꯆꯜꯂꯦꯕꯀꯣ ꯑꯗꯣ ꯀꯣꯡꯕ ꯂꯥꯏꯁꯝ ꯂꯩꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯕꯖꯥꯔ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯕ ꯊꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯊꯪꯅꯕ ꯈꯨꯜ ꯍꯥꯏꯇꯥꯔꯦ ꯊꯝꯕꯥꯜꯈꯣꯡꯅ ꯂꯩꯕꯀꯣ ꯁꯤ ꯊꯝꯕꯥꯜꯈꯣꯡꯁꯦ ꯍꯥꯞꯆꯔꯦ ꯀꯣꯡꯕ ꯂꯥꯏꯁꯝ ꯂꯩꯀꯥꯏ ꯊꯝꯕꯥꯜꯈꯣꯡ ꯏꯝꯐꯥꯜ ꯏꯁ ꯃꯥꯏ ꯗꯤꯁꯇ꯭ꯔꯤꯛꯅ ꯏꯝꯐꯥꯜ ꯏꯁ ꯑꯗ ꯑꯩ ꯃꯤꯡꯅ ꯑꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯤꯡꯗꯗꯤ ꯑꯩꯈꯣꯏ ꯃꯁꯤꯅꯥꯝ ꯏꯁꯣꯔꯆꯟꯗ꯭ꯔꯅ ꯂꯩꯀꯣ ꯑꯗꯣ ꯑꯩ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗꯗꯤ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯅ ꯁꯨꯃꯥꯏꯅ ꯍꯥꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ 133 ꯀꯦꯕꯤꯅ ꯆꯤꯡꯉꯒ ꯁꯨꯝ ꯍꯤꯡꯍꯧꯋꯦꯅ ꯑꯩꯅ ꯏꯁꯥꯅ ꯊꯣꯟꯖꯕ ꯃꯤꯡ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯕꯅꯀꯣ ꯗꯗꯥꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯣꯏꯈꯤꯕꯅꯣ ꯑꯩꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯩꯅꯣ 2015ꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯅꯦ ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 8 ꯑꯣꯏꯔꯝꯒꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯣꯡꯕ ꯇꯨꯔꯦꯟꯄꯥꯟ ꯆꯦꯜꯂꯤꯁꯤꯗ HT ꯂꯥꯏꯟ ꯇꯤꯡꯉꯦꯕꯀꯣ ꯄꯣꯔꯣꯝꯄꯥꯠ ꯍꯣꯁꯄꯤꯇꯥꯜ ꯄꯣꯔꯛꯄꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯎꯁꯥ ꯈꯔ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯦꯅ ꯁꯤꯁꯤꯕꯨ ꯃꯍꯤꯛꯀꯤꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯌꯥꯟꯖꯈꯤꯗꯕꯅꯦꯕꯀꯣ ꯎꯁꯥꯗꯣ ꯑꯗ ꯑꯩꯅ ꯌꯥꯜꯂꯁꯨ ꯑꯃꯥꯅꯤꯗꯥꯅ ꯀꯩꯔꯥꯛ ꯊꯥꯔꯒ ꯌꯥꯜꯂꯨꯕꯁꯤda ꯋꯥꯡꯉꯤ ꯐꯨꯠ 19 20 ꯃꯌꯥꯅ ꯑꯩꯅ ꯀꯥꯈꯠꯂꯒ ꯈꯣꯡ ꯃꯁꯥꯗ ꯅꯦꯠꯂꯒ ꯊꯥꯕꯗꯣ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯒꯤ ꯈꯕꯔꯗꯅꯦ ꯑꯩꯅ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯁꯕꯁ꯭ꯇꯦꯁꯟꯒꯤ ꯃꯩ ꯊꯥꯔꯣꯏꯅ ꯍꯦꯗꯤꯡ ꯈꯛ ꯊꯦꯅꯕ ꯑꯗꯨꯒ ꯊꯥꯔꯝꯗ꯭ꯔꯤꯕ ꯄꯣꯠꯇꯨꯅ ꯀꯣꯡꯕꯗꯨ ꯅꯥꯗꯜ ꯀꯥꯏ ꯑꯣꯏꯔꯝꯃꯕ ꯑꯩꯈꯣꯏ ꯀꯣꯡꯕ ꯁ꯭ꯇꯦꯁꯟꯁꯤ ꯑꯗꯨꯝ ꯊꯥꯔꯝꯃꯕꯀꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯀꯣꯝꯊꯣꯛꯅ ꯌꯥꯜꯂꯨꯔꯦ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯏꯈꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯌꯥꯟꯕ ꯎꯁꯥꯗꯨꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯇꯥꯔꯦꯅ ꯑꯩ ꯚꯥꯞꯇꯤ ꯂꯧꯈ꯭ꯔꯒꯅꯦ ꯃꯥꯁꯦ ꯁꯦꯠꯊꯕꯁꯤꯅ ꯀꯩꯅꯣꯔꯣꯝꯗ ꯁꯦꯠꯊꯈꯤꯕ ꯀꯧꯕ꯭ꯔꯨ ꯂꯩꯁꯤꯗ ꯑꯗꯨꯗ ꯑꯗꯨꯒꯤ HTꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯤꯡꯉꯒ ꯀꯩꯅꯣ ꯇꯧꯈꯤ ꯄꯣꯛꯈꯥꯏꯔ ꯇꯥꯔꯦ ꯑꯩ ꯍꯦꯛ ꯆꯤꯡꯕꯒ ꯑꯩꯈꯣꯏꯒꯤ HTꯅ ꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯁꯤꯗꯅꯦ ꯀꯩꯅꯣꯒ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯆꯤꯡꯄꯣꯛꯈꯥꯏ ꯃꯍꯤꯗꯣ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯄꯒꯤ ꯐꯤꯜꯗꯨ ꯐꯥꯎꯋꯦꯕ ꯍꯛꯆꯥꯡꯁꯦ ꯂꯥꯎ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯒ ꯃꯩꯅ ꯆꯤꯡꯕꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ ꯁꯦꯀꯦꯟ ꯈꯤꯇꯪ ꯁꯦꯀꯦꯟ 2-3ꯒꯨꯝꯕꯗ ꯑꯩꯉꯣꯟꯗ ꯕ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗ ꯀꯃꯥꯏꯅ ꯈꯟꯒꯦꯗ HTꯅ ꯆꯤꯡꯕꯁꯦ ꯆꯣꯡꯊꯣꯛꯍꯧ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯈꯥꯏꯕꯅꯤꯒꯥꯏ ꯍꯥꯏꯐꯦꯠ ꯈꯜꯂꯝꯃꯦꯕ ꯑꯗ ꯑꯩꯁꯦ ꯎꯕꯗꯨꯗꯤ ꯆꯣꯡꯊꯒꯦꯅ ꯈꯟꯈꯤꯀꯣ ꯑꯗ ꯑꯩꯅ ꯆꯣꯡꯊꯔꯤꯔ ꯈꯪꯗ꯭ꯔꯦ ꯃꯣꯏꯒꯤ ꯃꯈꯥꯗ ꯃꯇꯝꯗꯨꯗ ꯈꯣꯏꯁꯨ ꯌꯥꯝ ꯆꯣꯞꯅꯕ ꯃꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯎꯕꯗꯗꯤ ꯁꯨꯝ ꯁꯦꯀꯦꯟ 20-30ꯗꯤ ꯈꯞꯄꯒꯅꯦ ꯃꯩꯕꯨꯟꯗꯧꯅ ꯇꯥꯈꯤꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯦ ꯑꯗꯩꯗ ꯑꯩ ꯁꯤꯒꯤ ꯄꯨꯛ ꯑꯗꯒꯤ ꯁꯤꯒꯤ ꯊꯨꯟ ꯑꯅꯤꯁꯦꯀꯣ ꯁꯤ ꯄꯥꯏꯕ ꯑꯝꯇ ꯌꯥꯗꯦ ꯑꯗꯒꯤ ꯁꯤ ꯁꯣꯝꯁꯦ ꯎꯠꯐꯝ ꯂꯩꯇ꯭ꯔꯦꯀꯣ ꯁꯤꯗꯩꯅ ꯁꯥꯏꯗꯩꯅ ꯁꯤꯕꯨꯁꯦ ꯂꯣꯏ ꯁꯥꯏꯁꯦ ꯀꯩꯅꯣ ꯌꯥꯎꯗꯦ ꯃꯁꯟ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯩꯗꯨꯅ ꯆꯤꯡꯗꯅ ꯂꯣꯏ ꯃꯩꯅ ꯁꯧꯖꯤꯟꯈ꯭ꯔꯦ ꯂꯣꯏ ꯆꯤꯡꯗ ꯂꯣꯏ ꯀꯩꯅꯣꯅ ꯃꯆꯦꯠ ꯐꯛꯑꯒ ꯑꯩꯈꯣꯏꯒꯤ ꯉꯥꯃꯨ ꯂꯩꯔꯧ ꯃꯨꯜꯂꯛꯄꯒꯤ ꯑꯃꯨꯛ ꯀꯩꯅꯣꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯅ ꯂꯩꯔꯤꯉꯩ ꯀꯥꯗꯣ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟ ꯑꯃ ꯆꯪꯕꯗꯅꯦ ꯑꯩꯈꯣꯏ ꯉꯥꯃꯨ ꯂꯩꯔꯧ ꯃꯅꯝ ꯋꯥꯔꯥꯎ ꯅꯝꯃꯤꯅꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯁ꯭ꯇꯦꯞ ꯑꯃ ꯍꯟꯗꯣꯛꯈꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯄꯛꯂꯥꯎ ꯆꯪꯉꯛꯄꯗꯣ ꯀꯥꯅꯝꯃꯣꯏ ꯀꯔꯤ ꯅꯝꯃꯣꯏ ꯀꯩꯗꯧꯕꯗꯣ ꯃꯥꯛꯁ ꯎꯞꯁꯜꯂ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯏ ꯍꯤꯡꯉꯤꯔ ꯁꯤꯔꯁꯦ ꯊꯥ ꯐꯅ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯝ ꯒ꯭ꯌꯥꯟꯗꯤ ꯇꯥꯕ ꯑꯗꯨꯒꯅꯦ ꯍꯥꯞ ꯀꯟꯁꯤꯌꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯩ ꯆꯩꯅꯥ ꯃꯌꯥꯝꯗꯣ ꯈꯥꯡꯕ ꯉꯝꯅꯕꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯁꯣꯟꯊꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯆꯩꯅꯥꯈꯣꯟ ꯃꯌꯥꯝꯗꯨꯅ ꯀꯩꯅꯣ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯉꯝꯃꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯈꯥꯡ ꯃꯊꯛꯇ ꯉꯧꯕꯒ ꯆꯞ ꯃꯥꯟꯅꯕꯗꯣ ꯑꯁ ꯑꯇꯩ ꯁꯣꯛꯄꯗꯒꯤ ꯁꯤ ꯃꯩꯒꯤ ꯆꯩꯅꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯝꯒꯗꯧ ꯃꯥꯜꯂꯦ ꯑꯇꯩꯕꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯇꯩ ꯆꯩꯅꯥꯁꯨ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯤꯡꯉꯛꯀꯅꯤꯁꯦ ꯊꯥꯖꯗꯦ
ꯊꯥ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯂꯩꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯅꯍꯥꯟꯒꯩ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯝꯗ ꯂꯩꯔꯨꯔꯦ ꯀꯥꯏꯅꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯈꯨꯕꯝ ꯑꯃ ꯂꯥꯠꯂꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯁꯨꯝ ꯈꯨꯔꯨꯝꯃꯦ ꯃꯣꯏꯅꯁꯨ ꯈꯨꯔꯨꯝꯃꯨ ꯍꯥꯏꯕꯀꯣ ꯏꯁꯤꯡꯒꯁꯦ ꯁꯤꯗꯒꯤ ꯕꯇꯟꯗꯒ ꯍꯥꯜꯂꯒ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯀꯩꯅꯣꯒ ꯀꯩꯅꯣꯒ ꯁꯤꯗ ꯍꯤꯗꯥꯛ ꯀꯩꯗꯧꯔꯒ ꯑꯗꯨ ꯄꯤꯊꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯨꯔꯨꯝꯖꯕꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯂꯩꯁꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯈꯣꯡꯁꯦ ꯅꯦꯠꯂ ꯆꯠꯍꯟꯕ ꯐꯪꯍꯟꯕꯤꯌꯨ ꯀꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯀꯜꯂꯤꯉꯩꯁꯦ ꯑꯁꯥ ꯃꯌꯥꯝ ꯇꯧꯖꯔꯝꯃꯦꯕꯀꯣ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯗꯨꯝ ꯁꯒꯥꯏ ꯊꯕꯛ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯝ ꯌꯥꯝ ꯅꯠꯇꯕ ꯀꯃꯥꯟꯗꯣꯒꯨꯝꯕ ꯁꯤꯐꯥꯏꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝꯅ ꯄꯩꯈꯥ ꯑꯔꯨꯕ ꯊꯥꯔꯨꯗ꯭ꯔꯁꯨ ꯑꯗꯨꯝ ꯉꯝꯃꯝꯕꯗꯣ ꯑꯩꯗꯤ ꯁꯒꯥꯏ ꯊꯕꯛꯁꯦ ꯇꯧꯖꯔꯔꯣꯏꯒꯦ ꯁꯨꯝ ꯂꯅꯥꯏ ꯐꯥꯝ ꯅꯨꯡ ꯏꯟꯇꯔꯄ꯭ꯔꯤꯅꯔꯒꯨꯝꯕꯁꯨ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯤ ꯄꯥꯝꯃꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯦꯜꯂꯒꯦ ꯈꯣꯠꯂꯒꯦꯅ ꯑꯗꯨꯝ ꯁꯒꯥꯏ ꯊꯕꯛꯁꯦ ꯑꯃꯨꯛꯐꯥꯎ ꯇ꯭ꯔꯥꯏ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛꯈꯛꯇꯤ ꯑꯥꯔꯃꯤꯒꯤꯗ ꯑꯃꯨꯛꯇꯪ ꯇꯧꯔꯦ ꯑꯩ ꯑꯥꯔꯃꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯗꯤ ꯆꯍꯤ ꯑꯅꯤꯃꯨꯛꯇꯪ ꯑꯣꯏꯔꯒ ꯑꯥꯔꯃꯤꯒꯤ ꯇ꯭ꯔꯦꯅꯤꯡꯗꯣ ꯃꯣꯏꯒꯤ ꯐꯤꯠ ꯑꯣꯏꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯩꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯐꯤꯠ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯄꯥꯝꯃꯦ ꯑꯦꯗꯚꯦꯟꯆꯔꯗꯤ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯑꯩ 2000 ꯑꯩ ꯆꯍꯤ 13 ꯑꯗꯥꯏꯗꯤ ꯀꯧꯕꯨ ꯀꯥꯔꯦꯀꯣ ꯀꯧꯕꯨꯁꯦ 13 ꯀꯥꯔꯦꯕ ꯑꯩꯒꯤ ꯂꯥꯏꯐ ꯀꯩꯅꯣꯗ ꯆꯍꯤ 22 ꯑꯗꯥꯏꯕꯨ ꯀꯥꯔꯦ ꯑꯩꯒ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯀꯧꯕ ꯑꯗꯨꯝ ꯀꯥꯃꯤꯟꯅꯕ ꯑꯃ ꯂꯩꯈꯤꯗꯦ ꯑꯗꯨꯗꯒꯤ ꯑꯩ ꯀꯧꯕ ꯀꯥꯕ ꯇꯣꯛꯈꯤꯕꯅꯦꯕ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯀꯥꯏ ꯏꯃꯣꯏꯅꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯏꯃꯣꯏꯅꯨꯗ ꯀꯥꯔꯛꯄꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯩ ꯂꯩꯅ ꯃꯤ ꯉꯥꯛ ꯀꯥꯔꯛꯑꯦꯀꯣ ꯃꯣꯏ ꯃꯔꯛꯇꯒ ꯏꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝ ꯑꯔꯨꯕ ꯌꯥꯝ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯣꯏ 4 ꯂꯩꯒꯦ ꯍꯥꯏꯅꯕꯗꯣ ꯄꯨꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ 5-6 ꯐꯥꯎ ꯑꯩ ꯊꯤꯕ ꯌꯥꯎꯔꯣꯏꯕ ꯑꯗꯩꯗ ꯂꯩꯔꯝꯕ ꯃꯣꯏꯒꯤ ꯋꯥꯔꯛꯀ ꯌꯥꯝ ꯐꯥꯎꯔ ꯆꯪꯉꯦꯕ ꯀꯧꯕꯨꯒꯤ ꯑꯗꯨꯒꯤ ꯂꯩꯐꯝꯁꯦ ꯑꯗꯩ ꯅꯨꯡꯄꯥꯛ ꯑꯆꯧ ꯑꯆꯧꯕꯁꯨ ꯂꯩꯔꯝꯃꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯀꯥꯡꯕꯨꯗꯨꯅꯅꯦ ꯑꯩꯈꯣꯏ ꯐꯤ ꯍꯣꯡꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯅꯨꯄꯥꯒꯤ ꯈꯨꯗꯩ ꯁꯦꯠꯄꯀꯣ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯍꯥꯏꯕ ꯐꯅꯦꯛꯀꯗ ꯁꯦꯠꯄꯤꯔꯒ ꯑꯗꯨ ꯃꯣꯏꯁꯨ ꯂꯝꯕꯤꯒ ꯃꯥꯡꯕꯖꯥꯠꯅꯤ ꯆꯍꯤ ꯑꯃꯗꯪ ꯂꯥꯛꯄꯅꯤꯅ ꯑꯦꯔꯣꯒ ꯄꯤꯔꯝꯃꯦꯕ ꯃꯦꯞꯀ ꯇꯧꯔꯒ ꯁꯣꯝꯗ ꯆꯠꯄ ꯁꯣꯝ ꯆꯠꯄ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯁꯤꯔꯣꯏ ꯆꯤꯡ ꯀꯥꯔꯛꯏꯀꯣ ꯑꯗꯩꯗꯤ ꯊꯥꯡꯖꯤꯡ ꯆꯤꯡ ꯑꯩꯈꯣꯏꯒꯤ MMTꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯩꯈꯣꯏꯒꯤ ꯆꯍꯤꯗꯣ ꯀꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯡꯄꯣꯛ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯥꯏꯔ ꯁꯤꯕꯗꯣ ꯑꯗꯨꯒꯤ ꯊꯪꯅꯕ ꯆꯍꯤꯗꯨꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯊꯥꯡꯖꯤꯡ ꯀꯥꯔꯛꯑꯦꯕ ꯃꯩ ꯑꯗꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯥꯏꯕꯝ ꯑꯗꯨ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏ MMTꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅ ꯑꯦꯗꯚꯦꯟꯆꯔꯗꯤ ꯌꯥꯝ ꯄꯥꯝꯅ ꯍꯧꯔꯛꯄꯅꯤ ꯗꯗꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯦ ꯑꯩꯁꯦ 2019ꯒꯤꯅꯦ 77ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 1 ꯑꯣꯏꯔꯒꯅꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗꯅꯦ ꯆꯍꯤ 47 ꯐꯥꯗꯣꯏꯕ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 1ꯗ ꯆꯍꯤ ꯑꯗꯨꯝ ꯌꯨꯝꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯥꯟꯕꯤꯅꯣ ꯀꯔꯝꯕ ꯆꯍꯤꯗ ꯌꯨꯝꯁꯦ 2000 ꯀꯌꯥꯗ ꯄꯥꯜꯂꯦ 2000 ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯄꯣꯛꯄꯁꯦ 9 ꯅꯠꯇ꯭ꯔꯥ 9 ꯑꯣꯏꯇꯥꯔꯗꯤ 8 ꯑꯣꯏꯔꯝꯒꯅꯤ ꯆꯍꯤ ꯑꯃꯇꯪ ꯈꯦꯠꯅꯔꯝꯅꯤ ꯑꯗꯨꯝ ꯊꯪꯅꯕ ꯆꯍꯤꯗ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯑꯃꯨꯛ ꯐꯪꯕꯅꯦꯕ ꯑꯗꯨꯝ ꯌꯥꯝ ꯉꯟꯅ ꯄꯥꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯊꯦꯡꯅ ꯄꯥꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯆꯍꯤ 32 ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯦ ꯑꯉꯥꯡꯁꯦ ꯆꯥꯎꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯣꯏ ꯏꯆꯦꯁꯤꯗꯤ ꯉꯟꯅ ꯄꯥꯜꯂꯤ ꯃꯥꯗꯤ ꯆꯍꯤ 22 ꯑꯗꯥꯏꯗ ꯁꯣꯝꯅꯤ ꯏꯁꯅꯥꯝ ꯁꯣꯝꯅꯤ ꯁꯣꯝꯅꯤꯀꯣ ꯑꯗꯨꯒ ꯆꯤꯆꯦ ꯍꯧꯖꯤꯛ ꯑꯦꯛꯁꯤꯗꯦꯟ ꯗꯗꯥꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯦꯟꯁꯤꯅꯦ ꯈꯪꯕ ꯆꯤꯆꯦ ꯁꯨꯝ ꯏꯟꯅꯕꯤꯗ ꯁꯨꯃꯥꯏꯅ ꯆꯠꯄꯤꯌꯨ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯆꯤꯆꯦꯒꯤ ꯗꯤꯇꯦꯜꯁ ꯑꯃꯨꯛ ꯄꯤꯕꯤꯌꯣ ꯆꯤꯆꯦꯒꯤ ꯃꯤꯡ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯌꯨꯝ ꯍꯥꯏꯗꯤ ꯗꯗꯥꯗꯤ ꯍꯣꯡꯉꯩꯅꯤꯗꯅ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯍꯧꯖꯤꯛ ꯑꯦꯖ ꯀꯌꯥ ꯑꯣꯏꯕꯤꯔꯦ ꯑꯩꯒꯤ ꯃꯤꯡꯅ ꯁꯣꯝꯅꯤ ꯀꯧꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯝꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯗꯗꯥꯒꯤ ꯃꯩ ꯆꯤꯡꯉꯟꯕꯁꯦ ꯆꯤꯆꯦ ꯀꯥꯏ ꯂꯩ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯌꯨꯝꯗ ꯂꯩ ꯑꯗꯨꯒ ꯃꯤꯅ ꯄꯥꯎ ꯄꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯄꯤꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯅꯗꯤ ꯃꯩ ꯂꯥꯛꯆꯗꯦꯕ ꯃꯇꯝꯗꯣ ꯄ꯭ꯔꯤꯄꯦꯗ ꯁꯦꯝꯗꯣꯏꯅꯦꯅ ꯀꯟꯅ ꯂꯥꯏꯟ ꯇꯤꯡꯉꯤꯉꯩꯒꯤꯗꯣ ꯑꯗꯩꯗꯨꯗ ꯃꯩ ꯄꯣꯛꯈꯥꯏꯕ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯕ ꯑꯗ ꯀꯗꯥꯏꯗꯅꯣꯗꯤ ꯈꯪꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯅꯤꯡꯗ ꯃꯥ ꯎꯁꯥ ꯊꯥ ꯂꯩꯍꯧꯋꯦꯕ ꯑꯩꯁꯦ ꯃꯅꯤꯡ ꯃꯌꯥ ꯁꯦꯡꯗꯣꯛꯎꯔꯒ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯊꯣꯛꯑꯒ ꯁꯤꯁꯦ ꯌꯥꯝ ꯄꯤꯛꯏꯕꯀꯣ ꯃꯥꯁꯦ ꯌꯥꯎꯕ ꯁꯣꯔꯣꯛꯁꯤꯗ ꯎꯁꯥ ꯆꯤꯡꯊꯣꯛꯄꯗꯣ ꯑꯩ ꯊꯣꯛꯂꯛꯀꯦ ꯒꯨꯒꯨꯗꯣ ꯎꯁꯥ ꯆꯤꯡꯕꯗꯣ ꯁꯨꯝ ꯒꯥꯔꯤ ꯆꯠꯂꯤꯗꯅ
ꯒꯥꯔꯤ ꯆꯠꯄꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯄꯄꯠ ꯆꯪꯉꯒ ꯃꯥꯡꯒꯣꯟ ꯍꯦꯛ ꯌꯧꯕꯗꯣ ꯃꯥꯡꯒꯣꯟ ꯍꯦꯛ ꯌꯧꯕꯒ ꯃꯩꯁꯦ ꯄꯣꯛꯈꯥꯏꯔꯛꯑꯦꯕ ꯑꯗꯩꯗꯨꯗ ꯃꯩ ꯄꯣꯛꯈꯥꯏ ꯀꯗꯥꯏꯗꯅꯣꯅꯦꯅ ꯁꯨꯝ ꯍꯥꯏꯅꯔꯦꯗꯅ ꯍꯥꯏꯅꯔꯒ ꯃꯣꯏ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯆꯦꯟꯁꯤꯜꯂꯛꯄꯅꯦꯕ ꯀꯀꯥ ꯃꯩ ꯆꯤꯡꯉ ꯇꯥꯍꯧꯔꯦꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯄꯄꯠ ꯆꯦꯟꯊꯣꯛꯑꯦ ꯄꯄꯠ ꯆꯦꯟꯊꯣꯛꯑꯒ ꯃꯥꯁꯦ ꯇꯥ ꯂꯩꯔꯝꯃꯦꯕ ꯁꯣꯔꯣꯛꯇꯨꯗ ꯇꯥ ꯂꯩꯔꯝꯕꯗꯒꯤ ꯑꯩꯁꯦ ꯉꯥꯛꯇꯪꯗꯨꯗꯗꯤ ꯀꯞꯄ ꯀꯩꯀꯩ ꯀꯩꯝ ꯆꯪꯗ꯭ꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯗꯨ ꯀꯩꯝ ꯎꯗ꯭ꯔꯦ ꯑꯩ ꯃꯤꯠꯇ ꯀꯩꯝ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯤ ꯇꯥ ꯂꯩꯔꯝꯃꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯩꯗ ꯃꯄꯤ ꯇꯥ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯀꯩꯅꯣꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯔꯝꯃꯤꯗꯅ ꯉꯥꯛꯇꯪꯗꯨꯒꯤꯗꯤ ꯆꯦꯟꯖꯜꯂꯛꯄꯗ ꯑꯣꯛꯇꯣ ꯑꯝꯇ ꯐꯥꯕꯤꯌꯨ ꯗꯥꯛꯇꯔ ꯄꯨꯁꯦ ꯍꯥꯏꯕ ꯑꯩꯅ ꯑꯗ ꯃꯣꯏꯅ ꯑꯁ ꯄꯨꯔꯔꯣꯏꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯩ ꯑꯝꯇꯪꯗꯤ ꯄꯨꯕꯤꯌꯣ ꯍꯥꯏꯕ ꯑꯝꯇꯪꯗꯤ ꯄꯨꯕꯤꯌꯣ ꯍꯥꯏꯔꯗꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯑꯣꯛꯇꯣ ꯊꯧꯕ ꯏꯕꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯧꯅ ꯍꯥꯏꯔꯕꯅꯤꯅ ꯑꯝꯇꯪꯗꯤ ꯄꯨꯕꯤꯔꯁꯤ ꯌꯦꯡꯉꯁꯦꯅ ꯍꯥꯏꯔꯒ ꯑꯣꯛꯇꯣꯗꯣ ꯏꯟꯊꯣꯔꯛꯑꯦꯕꯀꯣ ꯏꯟꯊꯣꯔꯒ ꯊꯧꯔ ꯆꯠꯂꯦ ꯑꯗꯣ ꯑꯌꯥꯡꯄꯜꯂꯤ ꯌꯧꯕꯗ ꯃꯥ ꯁꯣ ꯍꯥꯏꯐꯦꯠꯇꯤ ꯍꯣꯜꯂꯛꯑꯦ ꯍꯥꯏ ꯑꯩꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦꯕ ꯑꯩꯅ ꯑꯃꯨꯛ ꯀꯣꯟꯅ ꯏꯆꯦ ꯍꯣꯏꯒ ꯇꯧꯔꯒ ꯑꯃꯨꯛ ꯆꯠꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯌꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯏꯁꯤꯡ ꯊꯛꯀꯦꯅ ꯂꯥꯎ ꯂꯩꯔꯝꯃꯦ ꯑꯗꯩ ꯀꯣꯟꯅꯗꯤ ꯉꯥꯛꯇꯪꯗꯨꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯩꯁꯦ ꯀꯣꯟꯅꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯈꯜꯂꯛꯄꯗꯣ ꯏꯆꯦꯅ ꯗꯥꯏꯔꯦꯛꯇꯤ ꯄꯨꯈꯠꯄ ꯅꯠꯇꯦꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯗꯨꯅ ꯄꯨꯈꯠꯄꯤꯈ꯭ꯔꯦꯕ ꯑꯗꯨꯗꯩꯗꯤ ꯌꯦꯡꯉꯨꯅꯦ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯦꯇꯣ ꯊꯅꯝꯃꯒꯗꯤ ꯀꯩ ꯐꯤꯕꯝ ꯑꯣꯏꯅꯤꯕ ꯏꯆꯦꯅ ꯑꯝꯇꯪ ꯄꯨꯕꯤꯌꯨ ꯍꯥꯏꯗꯤ ꯑꯝꯇꯪ ꯄꯨꯕꯤꯌꯨ ꯂꯥꯏꯐꯇ ꯌꯦꯡꯉꯨ ꯃꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯖꯁ ꯇ꯭ꯔꯥꯏ ꯇꯧꯐꯥꯎ ꯇꯧꯅꯤꯡꯗꯦꯕ ꯃꯌꯥꯝꯁꯦ ꯌꯥꯔꯔꯣꯏ ꯀꯥꯏꯅ ꯈꯟꯗꯦ ꯑꯝꯇꯪꯗꯤ ꯄꯨꯔꯒꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯅ ꯍꯣꯏ ꯃꯣꯏꯅꯗꯤ ꯁꯨꯝ ꯃꯩꯅ ꯆꯤꯡꯕ ꯃꯤꯅꯁꯨ ꯍꯦꯛ ꯄꯥꯏꯅꯤꯡꯗꯦꯗꯅ ꯑꯗꯩꯗꯨꯗ ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯑꯁ ꯄꯥꯏꯐꯝ ꯂꯩꯇꯦ ꯖꯒꯥꯗꯣ ꯄꯨꯡꯀꯥ ꯀꯥꯏ ꯈꯣꯠꯂꯦꯅ ꯀꯣꯟꯅꯗꯤ ꯁꯨꯝ ꯍꯥꯏꯅꯔꯛꯄ ꯑꯗ ꯑꯥ ꯌꯧꯕ ꯁꯨꯃꯥꯏꯅ ꯆꯠꯄꯤꯅꯣ ꯑꯁꯤꯁꯦ ꯑꯣꯟꯊꯣꯛꯑ ꯑꯥꯗ ꯌꯧꯔ ꯃꯇꯨꯡꯗ ꯗꯗꯥ ꯁꯣꯔ ꯍꯣꯜꯂꯦ ꯏꯁꯤꯡ ꯊꯛꯀꯦ ꯅꯠꯇꯦ ꯈꯤꯇꯪ ꯋꯥꯈꯜꯗꯣ ꯑꯗꯨꯁꯨ ꯄꯣꯔꯣꯝꯄꯥꯠꯇ ꯄꯨꯈꯠꯇꯅ ꯌꯥꯔꯣꯏ ꯑꯃꯨꯛ ꯀꯩꯝꯇ ꯂꯩꯇꯦꯅ ꯍꯥꯏꯔꯦ ꯄꯣꯔꯣꯝꯄꯥꯠ ꯑꯗꯨꯒ ꯃꯣꯏꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯒ ꯌꯦꯠꯁꯟꯕꯤꯔꯛꯑꯦꯗꯅ ꯑꯗꯨꯒ ꯔꯥꯖꯇ ꯄꯨꯔꯤꯅꯤ ꯔꯥꯖꯇ ꯄꯨꯕꯗꯨꯗꯤ ꯑꯩ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯄꯨꯁꯟꯈꯔꯦ ꯑꯗꯨꯝ ꯌꯥꯎꯔꯤ ꯀꯣꯟꯅꯅꯦ ꯀꯩꯅꯣ ꯔꯥꯖꯇꯩꯗꯤ ꯀꯛꯅꯦ ꯍꯥꯏꯕ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯃꯣꯏꯗꯤ ꯑꯣꯇꯤ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦꯅ ꯑꯗꯨꯝ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯤꯅꯦꯅ ꯃꯆꯦꯠ ꯂꯧꯊꯣꯛꯑ ꯂꯩꯔꯦꯗꯅ ꯔꯤꯝꯁꯇ ꯂꯥꯛꯑꯀꯥꯟꯗꯅꯦ ꯀꯛꯅꯤ ꯍꯥꯏꯔꯛꯏꯁꯦ ꯑꯃꯨꯛꯁꯨ ꯉꯝꯃꯛꯄ ꯌꯥꯎꯋꯦ ꯑꯗꯩ ꯀꯩꯁꯨ ꯅꯠꯇꯕꯗꯁꯨ ꯑꯗꯨꯝ ꯃꯥꯡꯉ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯕ ꯍꯥꯏꯗꯤ ꯈꯣꯡꯁꯨ ꯀꯛꯄ ꯇꯥꯔꯅꯤ ꯔꯤꯝꯁꯇ ꯂꯩꯔꯀꯥꯟꯗ ꯁꯔꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯔ ꯁꯨꯝ ꯃꯁꯥꯁꯨ ꯈꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯃꯥ ꯃꯁꯥ ꯌꯥꯗꯅ ꯀꯛꯄꯗꯤ ꯌꯥꯄꯣꯠꯇꯦꯗꯅ ꯑꯗꯨꯅ ꯃꯁꯥꯁꯤꯗ ꯍꯥꯏꯐꯦꯠ ꯈꯪꯍꯟꯅꯤꯡꯉꯤ ꯅꯣꯏꯅ ꯊꯦꯝꯃꯒ ꯋꯥꯔꯤ ꯁꯥꯕꯤꯌꯣꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯇꯞꯅ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯁꯨꯝ ꯀꯪꯉꯒ ꯂꯩꯗꯣꯏꯅꯤ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯆꯤꯡꯉꯒ ꯂꯩꯗꯣꯏꯅꯦ ꯍꯥꯏꯕ ꯑꯀꯪꯕꯗꯣ ꯑꯗꯨꯅ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯀꯛꯊꯠꯈ꯭ꯔꯁꯤꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯀꯞꯄꯦ ꯑꯩꯅ ꯑꯗꯨ ꯍꯥꯏꯕꯗꯨꯗ ꯏꯁꯥꯒꯤ ꯄꯥꯔꯠꯅꯤ ꯍꯥꯏꯗꯤ ꯋꯥꯈꯜꯗꯗꯤ ꯀꯪꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯐꯔꯛꯀꯦꯔꯥ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯗꯤ ꯐꯠ ꯂꯥꯎꯅ ꯋꯥꯈꯜꯗ ꯄꯣꯛꯇꯦꯗꯅ ꯉꯝꯗꯦꯗꯅ ꯋꯥꯈꯜ ꯑꯗꯨ ꯑꯩꯁꯨ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯤꯅꯦꯕ ꯍꯥꯏꯔꯤꯗꯣ ꯀꯩꯁꯨ ꯍꯥꯏꯅꯤꯡ ꯄꯣꯠꯇꯦꯕ ꯑꯗꯨ ꯅꯣꯏꯅ ꯌꯥꯝ ꯋꯥ ꯍꯥꯏꯗꯣ ꯑꯩꯅꯗꯤ ꯍꯔꯥꯎ ꯌꯥꯔꯤ ꯑꯗ ꯌꯥꯝ ꯋꯥꯏ ꯆꯤꯜꯂꯕ ꯈꯨꯠꯁꯦ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦꯗꯅ ꯕꯦꯟꯗꯦꯖ ꯉꯥꯛꯇꯅꯤꯀꯣ ꯈꯣꯡꯕꯤꯁꯦ ꯁꯨꯃꯥꯏꯅ ꯈꯣꯡꯕꯤꯗꯤ ꯎꯏ ꯃꯣꯏꯅ ꯈꯣꯡꯕꯤꯗꯤ ꯌꯦꯠꯇꯦꯕ ꯑꯩ ꯑꯝꯇ ꯁꯤꯕꯨꯛꯇ ꯂꯦꯡꯉꯛꯑꯣꯒ ꯌꯦꯠꯂꯤꯁꯦ ꯍꯥꯏꯅꯦ ꯑꯃꯨꯛꯇꯪ ꯂꯦꯡꯉꯣꯒ ꯃꯣꯏ ꯈꯣꯡꯁꯥꯗꯣ ꯐꯥꯒꯤ ꯑꯝꯇ ꯂꯦꯡꯕ ꯉꯝꯕꯅꯦ ꯂꯦꯡ ꯉꯝꯗꯣ ꯃꯥꯏ ꯁ꯭ꯄꯥꯏꯅꯦꯜ ꯀꯩꯅꯣꯗꯣ ꯃꯔꯤ ꯃꯔꯥꯡꯗꯣ ꯂꯣꯏ ꯃꯩ ꯆꯥꯈ꯭ꯔꯕꯅꯤꯅ ꯂꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯈꯣꯡꯕꯤꯁꯨ ꯁꯥꯃꯨꯛ ꯆꯥꯎꯊꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯉꯥꯡ ꯑꯩꯈꯣꯏ ꯕꯣꯝꯕ꯭ꯂꯥ ꯊꯥꯕꯗ ꯈꯨꯕꯤꯗꯒ ꯌꯥꯎꯈꯤꯕ ꯀꯩꯅꯣ ꯇꯧ ꯈꯤꯇꯪ ꯉꯥꯛꯇꯪ ꯅꯣꯏꯊꯣꯛꯄ ꯂꯩꯗꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯠꯁꯨꯅꯦ ꯈꯨꯠ ꯀꯛꯈꯤꯕꯩꯗꯣ ꯁꯥꯏꯁꯦ ꯂꯣꯏ ꯊꯥꯒꯠꯂꯒ ꯂꯩ ꯊꯥꯒꯠꯂꯦ ꯊꯥ ꯂꯥꯎ ꯈꯨꯖꯤꯟꯗꯤ ꯆꯣꯡ ꯈꯨꯖꯤꯟ ꯁꯥꯡꯕ ꯍꯦꯟꯀꯠꯂꯤ ꯃꯥꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯏ ꯅꯨꯡ ꯃꯌꯥꯝꯗꯨ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥ ꯁꯨꯕ ꯅꯣꯡꯃꯗꯤ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯣꯡ ꯈꯨꯠꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯒꯤ ꯑꯗꯨꯗꯒꯤꯗꯤ ꯆꯤꯆꯦꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯏꯕꯗꯤ ꯌꯨꯝ ꯇꯥꯟꯅꯕꯗꯤ ꯂꯥꯛꯑꯦꯕ ꯍꯥꯏꯕꯗꯤ ꯍꯣꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯆꯤꯆꯦꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯜꯂꯒ ꯀꯃꯥꯏꯅ ꯃꯃꯥꯡ ꯊꯥꯒꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯂꯩꯔꯦꯀꯣ ꯃꯣꯏꯅꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯥꯎꯔꯝꯃꯅꯤ ꯑꯗꯨꯒꯀꯣ ꯆꯥꯎꯔꯦ ꯑꯩꯅ ꯗꯥꯛꯇꯔꯗꯒꯤ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥꯁꯦ ꯆꯍꯤ ꯃꯉꯥꯗ ꯑꯣꯏꯗꯣꯏꯔꯥ ꯃꯥ ꯃꯔꯨ ꯀꯣꯛꯏꯁꯦ ꯃꯉꯥꯗ ꯀꯣꯛꯑꯦ ꯑꯍꯨꯝ ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯥ ꯁꯣꯏꯗ ꯃꯥꯅ ꯑꯍꯨꯝ ꯈꯔ ꯍꯦꯜꯂꯛꯄꯗ ꯁꯣꯛꯑꯦꯗꯅ ꯃꯌꯥꯝ ꯑꯃꯅ 8 ꯈꯤꯇꯪ ꯍꯦꯜꯂꯛꯄꯗ ꯑꯗꯩꯗꯤ ꯃꯔꯨ ꯀꯣꯛꯑꯦ ꯃꯥ
ꯃꯔꯨ ꯀꯣꯛ ꯃꯇꯨꯡꯗ ꯗꯗꯥꯁꯨ ꯁꯨꯝ ꯈꯔ ꯈꯔꯗꯤ ꯀꯟꯈꯠꯂꯛꯑꯦꯗꯅ ꯃꯊꯟꯇ ꯉꯝꯖꯔꯛꯑꯦꯗꯅ ꯈꯔ ꯈꯔ ꯑꯍꯥꯟꯕꯗꯤ ꯀꯔꯤꯝ ꯉꯝꯃꯝꯗꯦ ꯌꯨꯝ ꯄꯨꯊꯔꯛꯄꯁꯦ ꯑꯩꯅ ꯂꯣꯏ ꯇꯧ 1ꯗꯩ 2ꯗꯩ ꯑꯩꯅ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ ꯑꯗꯩ ꯈꯔ ꯈꯔ ꯉꯝꯃꯛꯄꯗꯩꯗꯤ ꯑꯩ ꯐꯤ ꯁꯥꯒꯦꯅ ꯐꯤ ꯑꯃꯨꯛ ꯁꯥꯔꯦ ꯑꯗꯩ ꯐꯤꯗꯨꯁꯨ ꯌꯨꯝꯗꯩ ꯁꯥꯕ ꯍꯩꯔꯛꯇꯕꯅꯤꯅ ꯍꯩꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯀꯩ ꯇꯧꯁꯤꯒꯦꯅ ꯍꯥꯟꯅ ꯗꯗꯥꯗꯤ ꯑꯣꯛ ꯑꯗꯨꯝ ꯂꯣꯏꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯛ ꯑꯅꯤꯈꯛ ꯂꯩꯔꯒ ꯂꯣꯏꯔꯁꯦꯅ ꯑꯣꯛ ꯑꯃꯨꯛ ꯂꯣꯏꯔꯦ ꯑꯗꯩ ꯑꯣꯛ ꯑꯃꯨꯛ ꯂꯣꯏꯔꯦ ꯑꯗꯩ ꯉꯥꯅꯨ ꯀꯩꯀꯩ ꯈꯔ ꯍꯥꯞꯆꯤꯟꯁꯦꯅ ꯉꯥꯅꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯣꯛ ꯂꯣꯏꯔꯝꯕꯩꯗꯤ ꯀꯩꯅꯣ ꯈꯔ ꯍꯥꯏ ꯀꯔꯤ ꯂꯣꯟ ꯂꯧꯕꯩꯗ ꯂꯣꯟꯁꯨ ꯂꯧꯔꯦ ꯀꯩꯅꯣꯗꯒꯤ ꯁꯦꯝ ꯎꯅꯕ ꯁꯦꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯎꯅꯕ ꯅꯨꯃꯤꯠꯇꯣ ꯑꯗꯥꯏꯗ ꯍꯧꯗꯣꯔꯛꯄ ꯑꯍꯥꯟꯕ ꯆꯍꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯅꯥꯛꯇ ꯆꯠꯄꯗ ꯅꯪꯅ ꯀꯩ ꯇꯧꯕ ꯉꯝꯒꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯣꯛ ꯂꯣꯏꯒꯦ ꯀꯩꯅꯣ ꯃꯆꯥ ꯑꯃꯇ ꯂꯣꯟ ꯃꯆꯥ ꯑꯃ ꯄꯤꯕꯤꯌꯨ ꯇꯧꯕꯗꯤ 50,000ꯒꯤ ꯂꯣꯟ ꯑꯃ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯗ ꯃꯣꯏ ꯃꯤꯁꯦ ꯐꯝꯃꯦꯕ ꯑꯗꯨ ꯃꯣꯏꯒ ꯇꯧꯔꯒ 50,000 ꯑꯃ ꯄꯤꯔꯛꯈ꯭ರೆ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ CMꯅ ꯃꯣꯏ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯦ ꯑꯃ ꯏꯕꯤꯔꯦ ꯃꯣꯏꯒꯤ ꯄꯥꯡꯕꯤꯌꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣꯅ ꯑꯗꯨ ꯃꯣꯏꯅ 50,000 ꯑꯃꯒ ꯄꯥꯡꯉꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ MLA ꯑꯃꯤꯟꯅ ꯀꯥꯔꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯗꯨ ꯃꯥꯅ ꯂꯨꯄꯥ 70,000-90,000ꯃꯨꯛꯀꯤ ꯑꯃꯨꯛꯇꯗꯤ ꯅꯠꯇꯕ ꯑꯗꯨꯝꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯛꯇꯨꯁꯨ ꯈꯤꯇꯪ ꯂꯣꯏꯗꯦ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯗ ꯑꯣꯛ 35ꯃꯨꯛ ꯂꯩꯔꯒ ꯍꯦꯛꯇ ꯍꯧꯋꯦ ꯇꯧꯔꯗꯤ ꯁꯤꯟꯐꯝ ꯂꯣꯏꯔꯛꯄ꯭ꯔꯥ ꯗꯗꯥꯗꯤ ꯂꯣꯏꯔꯛꯑꯦ ꯑꯩꯗꯤ ꯌꯥꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯈꯨꯠꯇꯅꯦ ꯗꯗꯥꯗꯤ ꯀꯣꯟꯅ ꯉꯝꯖꯕ ꯆꯤꯆꯦꯅ ꯂꯣꯏ ꯂꯣꯏꯔꯛꯏꯀꯣ ꯑꯀꯣꯟꯕꯗꯤ ꯃꯥ ꯂꯣꯏ ꯂꯣꯏꯅ ꯆꯤꯆꯦꯅ ꯑꯗꯨꯗ ꯑꯃꯨꯛ ꯐꯣꯂꯣ ꯇꯧꯔꯒ ꯗꯗꯥꯅ ꯈꯔ ꯑꯃꯨꯛ ꯂꯣꯏꯔꯦ ꯃꯥꯗꯪ ꯅꯠꯇꯦꯗ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕ ꯁꯨꯄꯔꯒ ꯐꯝꯃꯒ ꯊꯣꯡꯕꯗꯤ ꯇꯧꯕ ꯃꯩ ꯉꯝꯕꯗꯣ ꯏꯟꯖꯟꯕꯤꯕꯗꯤ ꯑꯩꯅ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯇꯧꯕꯤ ꯑꯣꯛꯅꯦ ꯀꯜꯂꯤꯉꯩꯗ ꯑꯣꯛ ꯌꯥꯝ ꯂꯣꯏꯔꯝꯃꯦ ꯑꯣꯛ ꯑꯩ ꯈꯨꯠꯇꯅꯦ ꯑꯣꯛ 3,000-4,000 ꯍꯦꯟꯅ ꯃꯆꯥ ꯄꯣꯛꯈ꯭ꯔꯦꯀꯣ ꯑꯣꯀꯣꯟꯗ ꯑꯍꯤꯡꯒ ꯇꯨꯝꯃꯦ ꯑꯩꯗꯤ ꯑꯩꯈꯣই ꯑꯣꯛ ꯃꯆꯥ ꯄꯣꯛꯀꯗꯕ ꯑꯍꯤꯡꯁꯦ ꯍꯥꯏꯗꯤ ꯃꯩ ꯑꯣꯛ ꯃꯆꯥꯅ ꯄꯣꯛꯄꯁꯦ ꯃꯆꯥꯗꯣ ꯁꯤꯔꯒꯗꯤ ꯁꯦꯟꯗꯣꯡꯗꯣ ꯂꯣꯏ ꯃꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯁꯣꯏ ꯉꯥꯝꯗꯅꯕꯅ ꯑꯍꯤꯡꯒ ꯇꯨꯝꯗꯕꯤ ꯁꯦꯟꯅꯩꯅꯦ ꯁꯤꯔꯤꯅꯤꯗ ꯑꯗꯨꯁꯨ ꯙꯃꯥ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯤꯆꯦꯅ ꯐꯦꯁ ꯇꯧꯔ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯗꯗꯥꯅ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯀꯥꯟꯗ ꯆꯤꯆꯦ ꯋꯥꯈꯜꯗ ꯀꯔꯤ ꯈꯟꯈꯤ ꯑꯩ ꯍꯁꯕꯦꯟꯁꯤꯗꯤ ꯁꯤ ꯐꯤꯕꯝꯗ ꯑꯣꯏꯔꯦ ꯂꯣꯏꯔꯦꯅ ꯍꯥꯏꯅ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭ꯔꯥ ꯀꯩꯒꯨꯝꯕ ꯈꯟꯕ ꯂꯩꯈꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯤ ꯆꯤꯆꯦꯒꯤ ꯋꯥꯈꯜꯗ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯟꯕꯁꯦ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯆꯥꯎꯁꯜꯂꯛꯑꯦꯗꯅꯀꯣ ꯆꯥꯎꯁꯜꯂꯛꯑꯕꯅꯤꯅ ꯑꯁ ꯃꯄꯥꯁꯦ ꯑꯝꯇ ꯍꯤꯡꯕꯤꯔꯛꯄ ꯍꯤꯡꯉꯛꯑꯒꯗꯤ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯕ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯖꯁ ꯑꯩꯅ ꯑꯗꯨꯝ ꯐꯠꯇꯅ ꯂꯥꯟꯅ ꯈꯟꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯍꯁꯕꯦꯟꯁꯤ ꯁꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯥꯒ ꯂꯩꯅ ꯀꯥꯟꯗ ꯑꯩ ꯊꯥꯗꯣꯛ ꯆꯠꯈ꯭ꯔꯒꯦ ꯀꯥꯏꯅ ꯋꯥꯈꯜꯗꯤ ꯂꯥꯛꯈꯤꯕ ꯌꯥꯎꯋꯦ ꯂꯥꯛꯇꯦꯗ ꯑꯗꯨꯗꯅꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯗꯨꯒ ꯗꯗꯥꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯏ ꯈꯣꯡ ꯈꯨꯠꯀꯤ ꯔꯣꯜꯁꯦ ꯆꯤꯆꯦꯅ ꯑꯣꯏꯔꯒ ꯔꯣꯜ ꯇꯧꯕꯤꯅꯦꯕ ꯍꯥꯏꯗꯤ ꯆꯤꯆꯦ ꯅꯪ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯤ ꯑꯣꯏꯔꯤꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗꯤ ꯗꯗꯥꯒꯤ A to Z ꯍꯥꯏꯕꯗꯤ ꯆꯤꯆꯦꯅꯤ ꯍꯣꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯒꯤꯁꯨ ꯑꯣꯏ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯇꯧꯔꯤꯅꯦ ꯈꯨꯖꯤꯟ ꯀꯛꯄꯤꯔꯤꯅꯤ ꯑꯗꯨꯗꯒꯤ ꯏꯔꯨꯖꯕ ꯑꯌꯥꯝꯕ ꯃꯥꯅ ꯂꯨꯗ꯭ꯔꯗꯤ ꯑꯩ ꯅꯨꯔꯥ ꯀꯩ ꯅꯟ ꯉꯝꯄꯣꯠꯇꯦꯅ ꯃꯥ ꯂꯣꯏ ꯇꯧꯕꯤꯔꯤꯅꯤ ꯍꯧꯖꯤꯛꯁꯨ ꯃꯔꯨ ꯀꯣꯛꯄꯤꯔꯝꯃꯤꯅꯦ ꯁꯝꯁꯦ ꯍꯞꯇꯥ ꯑꯃ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯀꯣꯛꯑꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯐꯩꯅꯦ ꯁꯝ ꯌꯥꯎꯕꯗ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯖꯕꯗꯣ ꯀꯣꯛꯄꯗꯤ ꯋꯥꯏ ꯁꯪꯉꯦꯕꯀꯣ ꯆꯤꯆꯦꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯒꯦ ꯍꯧꯖꯤꯛ ꯑꯩ 37 ꯌꯥꯝ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯅꯣ ꯍꯧꯖꯤꯛ ꯑꯃꯅ 10 ꯑꯃꯅ 6 ꯁꯤꯅ 6 ꯅꯪ ꯃꯤꯅ ꯀꯩ ꯀꯧꯕ ꯍꯥ ꯃꯅꯤꯡ ꯄꯟ ꯉꯥꯛꯄ ꯑꯍꯟꯗꯨꯅ ꯄꯟꯆꯨꯝꯕ ꯑꯠꯆꯥ ꯑꯩꯈꯣꯏ ꯃꯃꯤꯡꯗꯤ ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯅꯦꯀꯣ ꯁꯨꯝ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯈꯔ ꯃꯩꯇꯩꯖꯝꯁꯦ ꯁꯨꯝ ꯄꯥꯝꯖꯩꯕ ꯑꯩꯗꯤ ꯀꯩꯅꯣꯒ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯇꯥꯟꯖꯜꯂꯛ ꯀꯣꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯊꯧꯔꯝꯒꯤ ꯀꯩ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯀꯠꯊꯣꯛꯀꯦ ꯈꯣꯠꯇꯣꯛꯀꯦ ꯆꯠꯀꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯖꯔꯝꯕꯅꯤ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯉꯝꯗꯣꯔꯤꯕ ꯉꯝꯃꯣꯏꯗꯣꯔꯤꯕ ꯍꯧꯖꯤꯛꯇꯤ ꯗꯗꯥ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤꯀꯣ ꯑꯃꯨꯛꯇ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯅ ꯑꯇꯣꯞꯄꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯀꯥꯟꯗꯀꯣ ꯑꯗꯨꯝ ꯈꯣꯡ ꯁꯨꯡ ꯎꯞꯇꯦꯕ ꯗꯗꯥꯗꯧꯅ ꯑꯗꯨꯝ ꯂꯩꯕ ꯁꯣꯝ ꯆꯠꯂꯦ ꯈꯣꯡ ꯅꯥꯝꯃ ꯆꯣꯡꯉ ꯆꯠꯂꯦ ꯑꯩ ꯁꯨꯡ ꯎꯞꯄ ꯄꯥꯝꯗꯦꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯎꯕꯗꯗꯤ ꯃꯤꯅ ꯆꯠꯄ ꯉꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕꯀꯣ
ꯍꯥꯏꯗꯤ ꯂꯨꯝꯁꯨ ꯂꯨꯝꯃꯤ ꯀꯥꯏꯗ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯗꯒꯤ ꯂꯥꯛ ꯑꯃꯗ ꯁꯔꯨꯛ ꯑꯃꯐꯥꯎ ꯌꯧꯄꯣꯠꯇꯦꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯈꯥ ꯑꯇꯥꯡꯕ ꯈꯣꯡ ꯍꯥꯞꯄꯁꯨ ꯏꯁꯥꯒꯤꯗꯃꯛꯇꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩ ꯁꯤꯗ ꯂꯥꯛꯄꯒꯤ ꯎꯞꯄꯒ ꯆꯠꯂꯛꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯎꯞꯁꯟꯕꯁꯤ ꯅꯥꯗꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯎꯞꯄꯁꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯄꯨꯂꯞ ꯊꯦꯠꯂ ꯂꯩꯒꯔꯦ ꯁꯒꯣꯜ ꯊꯦꯠꯄꯤꯒꯔꯦ ꯀꯔꯤꯒꯤ ꯈꯔ ꯎꯞꯄ ꯌꯥꯕ ꯀꯩꯅꯣ ꯃꯤꯔꯥꯡ ꯀꯥ ꯂꯩꯔꯝꯒꯅꯤ ꯈꯨꯠꯇꯨꯁꯨ ꯎꯞꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯂꯥꯏꯈꯥꯎ ꯄꯨꯕꯩ ꯇꯥꯏꯞꯇ ꯄꯨꯗꯣꯏ ꯁꯣꯝꯗ ꯄꯨꯡꯈꯥꯏ ꯁꯣꯝꯗ ꯃꯌꯥ ꯑꯃꯨꯛ ꯆꯪꯉꯦ ꯈꯣꯡꯈꯨꯠ ꯁꯦꯝꯕꯗ ꯑꯗꯨꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯦꯁꯟꯒꯤꯅꯦꯕ ꯃꯌꯥꯝ ꯃꯔꯛ ꯊꯣꯛꯄ ꯈꯣꯠꯄ ꯂꯝꯕꯤ ꯅꯥꯟꯕꯒꯤꯅꯦꯕ ꯆꯤꯛꯄꯗ ꯈꯨꯗꯥꯡ ꯃꯌꯥꯝ ꯇꯨꯁꯜꯂꯗꯤ ꯅꯥꯝꯃ ꯌꯥꯎꯔꯤꯁꯤꯕꯨ ꯈꯨꯗꯣꯡ ꯊꯤꯔꯅꯤ ꯈꯣꯡꯒꯤꯗꯤ ꯁꯦꯟꯁꯔ ꯌꯥꯗꯦꯕ ꯈꯨꯠꯀꯤꯗꯤ ꯁꯦꯟꯁꯔ ꯌꯥꯏꯑꯕꯀꯣ ꯖꯁ ꯁꯣꯝꯗꯒꯤ ꯅꯥꯞ ꯁꯦꯟꯁꯔ ꯄꯥꯏꯕꯒ ꯁꯨꯃꯥꯏꯅ ꯆꯞꯁꯤꯟꯕ ꯌꯥꯏꯑꯕ ꯈꯨꯠꯀꯤ ꯂꯩꯌꯦꯕꯀꯣ ꯃꯃꯜ ꯃꯇꯨꯡ ꯏꯟꯅ ꯆꯞꯁꯤꯟꯕ ꯊꯥꯗꯣꯛꯄ ꯂꯣꯏ ꯌꯥꯏ ꯑꯣꯖꯥꯒꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯕ꯭ꯔꯥ ꯅꯠꯇꯦ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩ ꯇꯧꯔꯤꯅꯣ ꯉꯁꯥꯏꯗꯩ ꯖꯔꯃꯟꯒꯤꯅ ꯑꯣꯖꯥ ꯑꯗꯨꯝ ꯏꯅꯥꯎ ꯍꯥꯏꯅ ꯀꯧꯕꯤꯌꯨ ꯑꯣꯖꯥ ꯀꯧꯕꯤꯒꯅꯨ ꯖꯔꯃꯟꯒꯤ ꯕ꯭ꯔꯥꯟꯁ ꯑꯃ ꯍꯥꯡꯉꯦ ꯍꯥꯏꯕꯅꯤ ꯖꯔꯃꯟꯅ ꯁꯥꯕꯅ ꯍꯦꯟꯅ ꯐꯩ ꯖꯔꯃꯟꯒꯤ ꯍꯥꯏꯗꯤ ꯕ꯭ꯔꯥꯟꯅꯤ ꯁꯤꯁꯦ ꯑꯣꯇꯣꯕꯣꯛ ꯍꯥꯏꯁꯦ ꯁꯤ ꯖꯔꯃꯟꯒꯤ ꯑꯗꯒꯤꯗꯤ ꯖꯔꯃꯟꯒꯤ ꯉꯥꯛꯇ ꯂꯣꯏꯅꯃꯛ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯖꯔꯃꯟꯗ ꯀꯝꯐꯣꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯇꯦꯛꯁꯦ ꯖꯔꯃꯟꯒꯤ ꯈꯟꯖꯦ ꯈꯣꯡꯄꯥꯛꯇꯨꯅ ꯑꯇꯣꯞꯄꯒꯤ ꯈꯟꯕ ꯌꯥꯏ ꯑꯣꯇꯣꯕꯣꯛ ꯍꯥꯏꯁꯤꯅ ꯈꯤꯇꯪ ꯃꯃꯜ ꯇꯥꯡꯉꯤ ꯁꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛ 15 16 ꯇꯥꯕꯁꯦ ꯁꯤ ꯂꯩꯀꯥꯏꯁꯦ ꯃꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯀꯅꯤꯕ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯥꯏꯀꯜ ꯊꯧꯕꯗꯕꯨ ꯑꯣꯏꯗꯤ ꯇꯛ ꯇꯧꯔꯒ ꯁꯥꯏꯀꯜꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯃꯪꯗꯪ ꯃꯪꯉꯒ ꯂꯩꯖꯔꯒꯦ ꯊꯕꯛꯇꯤ ꯑꯣꯟꯊꯣꯛ ꯂꯥꯛ 9 ꯀꯥꯏ ꯃꯪꯉꯨꯅꯦ ꯑꯗꯨ ꯂꯩꯗꯤ ꯀꯕꯥ ꯑꯆꯧꯕ ꯑꯃ ꯇꯧ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯗꯤ 80,000 ꯂꯩꯍꯧꯏꯕ 80,000 ꯂꯩꯍꯧꯏꯕ 67 ꯑꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯆꯨꯝꯅ ꯄꯥꯜꯂꯤꯗꯨꯅ ꯆꯠꯄꯒꯤꯀꯣ ꯑꯩꯅ ꯍꯥꯞꯈꯤꯕꯗ ꯂꯥꯛ 1.5 ꯋꯥ 60 ꯒꯨꯝꯕꯗ ꯀꯩꯅꯣ ꯇꯧꯋꯦ ꯗꯗꯥꯒꯤ ꯂꯣꯏ ꯄꯤꯛꯁꯟꯈꯔꯦ ꯀꯩꯅꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯅꯥꯞꯇꯣ ꯂꯧꯔꯦꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯞꯇꯣ ꯂꯧꯔꯒ ꯃꯥꯒꯤ ꯁꯦꯟꯁꯔ ꯃꯄꯥꯗꯨꯅ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯈꯨꯠꯀꯤꯗꯤ ꯆꯠꯄꯒꯤ ꯁꯤꯁꯇꯦꯝꯁꯦ ꯌꯥꯏꯑꯕ ꯈꯣꯡꯒꯤ ꯌꯥꯗꯕ ꯑꯩꯈꯣꯏ ꯑꯃꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯒ꯭ꯂꯥꯁ ꯕꯣꯇꯜ ꯄꯥꯏꯍꯟꯕꯗ ꯑꯁ ꯀꯩꯅꯣꯅꯤꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯥꯡꯒꯠꯂꯒꯅ ꯁꯤ ꯈꯤꯇꯪ ꯆꯞꯁꯟꯕ ꯈꯪꯉꯦꯅꯦ ꯚꯥꯞ ꯇꯥꯔꯦ ꯀꯔꯝꯕ ꯑꯣꯏꯔꯝꯒꯅꯦꯅ ꯈꯪꯉꯦꯕ ꯇꯥꯛꯀ ꯂꯪꯊꯣꯔꯛꯑꯦ ꯃꯣꯏꯅꯗꯤ ꯆꯥꯒ ꯊꯛꯄ ꯌꯥꯕꯅꯤꯒ ꯍꯥꯏ ꯀꯥꯏꯗ ꯑꯩ ꯇ꯭ꯔꯥꯏ ꯐꯅ ꯇꯧꯔꯦ ꯌꯥꯗꯦ ꯉꯝꯗꯦ ꯑꯗꯨꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯨ ꯇꯣꯉꯥꯟꯅꯤ ꯑꯩꯅ ꯍꯥꯏꯖꯕ ꯇꯣꯉꯥꯟꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯥꯟꯅꯔ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤ ꯑꯩ ꯂꯥꯛꯄꯒꯤ ꯃꯔꯝꯁꯦ ꯑꯗꯨꯅꯤ ꯆꯤꯆꯦꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯖꯨꯂꯥꯏꯗꯅ ꯑꯩꯅ ꯅꯍꯥꯟ ꯐꯥꯒꯤ ꯇꯧꯋꯦ ꯆꯤꯆꯦꯗ ꯗꯗꯥ ꯑꯩꯅ ꯍꯥꯏꯕ ꯆꯤꯆꯦꯗꯤ ꯗꯗꯥ ꯑꯩꯅ ꯂꯦꯞꯄꯤꯔꯤ ꯆꯤꯆꯦꯒꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯑꯗꯨꯒ ꯄꯨꯔꯥ ꯆꯨꯝꯅꯤꯕ ꯄꯨꯔꯤ ꯆꯤꯆꯦꯅ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯈꯣꯠꯄ ꯚꯤꯗꯤꯑꯣ ꯑꯅꯝꯕꯅꯁꯨ ꯈꯪꯉꯤꯀꯣ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯎꯕ ꯆꯤꯆꯦꯅ ꯀꯌꯥꯝ ꯋꯥ ꯉꯝꯃꯤ ꯍꯥꯏꯗꯣ ꯉꯥꯅꯨ ꯑꯗꯨꯗꯨꯅ ꯂꯣꯏꯕ ꯑꯩꯈꯣꯏꯗ ꯑꯣꯛ ꯂꯣꯏꯕ ꯏꯟꯁꯄꯥꯌꯔ ꯇꯧꯔꯤꯅꯦꯕ ꯁ꯭ꯋꯥꯏꯗꯁꯨ ꯉꯥꯅꯨ ꯌꯥꯝ ꯊꯥꯗꯣꯛꯐꯝ ꯂꯩ ꯁꯤ ꯉꯥꯅꯨ ꯃꯀꯣꯟ ꯉꯥꯛꯇꯅꯦꯕ ꯉꯁꯥꯏꯒꯤ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯑꯣꯛꯄ ꯂꯣꯏꯔꯝꯕꯗꯨꯗ ꯊꯕꯤ ꯊꯥꯔꯤ ꯉꯥꯛꯇ ꯂꯩ ꯁꯣꯂꯝꯕ ꯃꯤꯁꯦ ꯀꯟꯈ꯭ꯔꯦꯕ ꯑꯩ ꯅꯍꯥꯟ ꯐꯥꯒꯤ ꯇꯧꯋꯦ ꯆꯤꯆꯦ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯒ ꯐꯪꯈꯤꯗꯦ ꯐꯪꯒꯅꯤ ꯐꯪꯒꯅꯤ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ ꯐꯪꯒꯅꯤ ꯍꯥꯏꯁꯤ ꯋꯥ ꯅꯪ ꯇꯧꯒꯗꯕꯅꯤ ꯀꯩꯅꯣ ꯇ꯭ꯔꯥꯏ ꯇꯧꯗꯗꯤ ꯀꯃꯥꯏꯅ ꯌꯥꯔꯛꯇ꯭ꯔꯁꯨ ꯃꯍꯨꯠꯅꯤ ꯀꯩꯗꯧꯔꯒꯦ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯍꯦꯛ ꯍꯧꯕ ꯏꯀꯥꯏꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯨ ꯆꯤꯆꯦꯗꯧꯅꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯨꯔꯥ ꯐꯦꯃꯤꯂꯤꯗꯒꯤ ꯗꯗꯥꯏꯗ ꯄꯨꯔꯥ ꯍꯣꯜ ꯂꯥꯏꯐ ꯀꯠꯊꯣꯛꯄ ꯉꯝꯕ ꯍꯥꯏꯁꯤꯗꯤ ꯏꯝꯄꯣꯁꯤꯕꯜꯅꯦ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣꯕ सही ले ꯃꯥꯅꯦ ꯑꯝꯇ ꯍꯥꯏꯔꯛꯑꯗꯤ ꯀꯥꯏꯅꯒ ꯀꯩꯅꯣꯗꯒꯤꯅꯦ ꯑꯃ ꯑꯩ ꯊꯦꯡꯅꯈꯤꯕꯀꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯌꯥꯎꯕꯅꯦ ꯃꯤꯠ ꯎꯗꯔꯦꯅ ꯃꯤꯠ ꯎꯗꯦꯅ ꯈꯪꯅ ꯃꯤꯠ ꯎꯗ꯭ꯔ ꯃꯇꯨꯡꯗ ꯈꯪꯅꯩꯅꯤ 이제세 아들라고 아두가 바바말레 마이네 사루시세 땡가래 뽕남 고장을 내버럼 아두 삐냐이드나 누워이니 꼬나 강내니 마임니 미나자데 이마도 강강나래 마네 매암 탱나래 I just study the original 미기 멘탈리티니 아두 촉바 하나만 짱이바 아버지 디제빌티 마네 아코이가 로이네 하이타디 하이르미도 기tam
ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯒꯨꯟ ꯈꯔ ꯍꯦꯟꯅ ꯌꯥꯎꯕ ꯑꯃ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯤꯗ ꯇꯝꯕꯗꯣ ꯑꯗꯨꯏ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯣꯏꯖꯔꯅꯤꯅ ꯈꯜꯂꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ ꯉꯁꯤ ꯂꯥꯛꯑꯒ ꯆꯤꯆꯦꯒ ꯗꯗꯥꯒ ꯎꯅ ꯐꯪꯕꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯍꯤꯡꯒꯣꯜꯁꯦ ꯀꯝꯕꯅꯣ ꯆꯤꯆꯦ ꯑꯩꯈꯣꯏ ꯀꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯆꯪꯉꯛꯄꯗ ꯃꯈꯣꯏꯗꯣ ꯁꯤꯗꯤ ꯀꯩ ꯀꯩꯅꯣ ꯊꯥꯔꯤꯁꯦ ꯆꯤꯆꯦ ꯑꯁꯤꯗꯤ ꯌꯥꯗ꯭ꯔꯕꯅ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤ ꯊꯥꯕ ꯍꯧꯒꯠꯂꯛꯄꯗꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯂꯩꯈ꯭ꯔꯦ ꯑꯣ ꯅꯪ ꯅꯥꯔꯝꯃꯤꯀꯣ ꯀꯩ ꯑꯣꯏꯅ ꯉꯝꯃꯝꯃꯤꯅꯣ ꯏ ꯃꯥꯡꯉꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯈꯤꯇꯪ ꯆꯞ ꯀꯦꯟꯁꯔ ꯍꯟꯗꯛꯇꯁꯨ ꯑꯃꯨꯛ ꯍꯞꯇꯥ ꯑꯃ ꯕ꯭ꯂꯗ ꯂꯩꯔꯨꯏ ꯀꯦꯟꯁꯔꯅ ꯀꯟꯅ ꯄꯥꯈꯠꯇꯅ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯗꯣ 6.4ꯗꯪ ꯂꯩꯔꯝꯕ ꯑꯗꯩ 6.4 ꯂꯩ ꯃꯔꯝ ꯁꯨꯔꯤꯉꯩꯗ ꯏꯁꯥꯒꯤ ꯖꯣꯇꯣꯟ ꯂꯧꯕ ꯆꯥꯕ ꯍꯣꯏ ꯊꯛꯄ ꯑꯗꯨ ꯈꯔ ꯋꯥꯠꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯆꯤꯆꯦꯅ ꯄꯨꯔꯥ ꯌꯨꯝꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯔꯣꯜ ꯑꯣꯏꯅ ꯅꯪ ꯅꯁꯥꯗꯨꯗꯤ ꯄꯨꯔꯥ ꯍꯛ ꯇꯥꯕꯅꯤ ꯐꯖꯅ ꯅꯁꯥꯕꯨꯗꯤ ꯄꯨꯔꯥ ꯈꯟꯗꯕꯁꯨ ꯌꯥꯗꯦ ꯁꯤꯁꯨ ꯁꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯅꯤꯃꯛꯁꯦ ꯉꯥꯗꯤ ꯎꯏꯔ ꯁꯤꯗꯤ ꯌꯣꯛꯇ꯭ꯔꯦ ꯁꯤꯁꯨ ꯊꯥꯗꯗ꯭ꯔꯦ ꯇꯨꯡꯍꯟꯕꯤ ꯈꯔ ꯍꯥꯟꯅꯒꯤ ꯂꯩꯖꯈꯤꯕꯗꯣ ꯑꯗꯨ ꯃꯆꯥ ꯄꯣꯛꯑꯒ ꯑꯣꯛ ꯉꯥꯅꯨ ꯀꯩꯀꯥ ꯂꯩꯌꯦ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯑꯣꯟꯂꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯥꯏꯁꯤꯁꯨ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯗꯣ ꯑꯗꯨꯅ ꯀꯩꯗ ꯇꯧꯗꯣꯏꯅꯣ ꯍꯨꯠꯂ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯇꯧ ꯑꯗꯨ ꯑꯩ ꯆꯠꯇꯤ ꯗꯗꯥꯅ ꯇꯧꯔꯒ ꯇꯧꯕ ꯑꯗꯨꯅ ꯀꯥꯂꯤꯀꯥ ꯍꯥꯏꯗꯣ ꯕꯥꯎꯟ ꯀꯝꯕꯨꯒꯤ ꯀꯥꯂꯤꯀꯥꯅ ꯂꯝꯗꯨꯗ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯒꯤ ꯑꯃ ꯍꯧꯒꯠꯁꯦꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯟꯅꯨꯄꯤ ꯃꯣꯏ ꯈꯔ ꯑꯃꯁꯨ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯡꯃꯟ ꯑꯁꯣꯝꯗꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯕ ꯑꯃꯅꯁꯨ ꯃꯥꯅ 1,100,000 ꯄꯥꯡ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯅꯧꯅ ꯑꯃ ꯍꯧꯒꯠꯁꯦꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯀꯦꯃꯤꯀꯦꯜꯒꯤ ꯍꯥꯟꯅꯗꯤ ꯌꯨꯔꯤꯌꯥ ꯁꯨꯄꯔ ꯄꯣꯇꯥꯁ ꯍꯥꯞꯄꯒ ꯈꯔ ꯇꯧꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯃꯊꯤ ꯑꯔꯤꯕ ꯌꯦꯟꯊꯤꯒꯨꯝꯕ ꯁꯟꯊꯤꯒꯨꯝꯕ ꯑꯗꯨꯒ ꯋꯥꯏ ꯎꯠ ꯃꯩ ꯊꯥꯕꯁꯦ ꯋꯥꯏ ꯎꯠ ꯃꯩ ꯊꯥꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯉꯧꯒꯩ ꯊꯥꯗꯣꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏ ꯈꯔ ꯃꯨꯔꯞ ꯂꯩꯔꯤꯉꯩꯗꯣ ꯑꯗꯥꯏꯗ ꯃꯨꯠꯊꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯣꯈꯥꯏꯕꯗ ꯍꯥꯔ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯍꯧꯒꯠꯂꯤ ꯑꯁꯤꯗ ꯑꯔꯨꯕ ꯀꯥꯔꯦꯟ ꯁꯣꯛ ꯑꯃ ꯇꯧꯔꯒ ꯃꯤꯗꯤ ꯄꯪꯁꯤꯗ ꯁꯤꯀꯣ ꯗꯗꯥꯗꯤ ꯌꯥꯝ ꯑꯔꯨꯕ ꯁꯣꯛ ꯄꯣꯛꯈꯥꯏꯕꯗꯧꯅ ꯃꯈꯣꯟ ꯇꯥꯏꯌꯦꯀꯣ ꯑꯗꯨꯒ ꯃꯤꯅ ꯌꯥꯔꯁꯨ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯍꯤꯡꯉ ꯂꯥꯛꯑꯦ ꯑꯗꯨꯒꯨꯝꯕ ꯑꯔꯨꯕ ꯏꯁꯇꯦꯖ ꯑꯃꯗꯒꯤ ꯂꯥꯛꯑ ꯊꯣꯛꯂꯒ ꯉꯁꯤ ꯍꯤꯡꯕꯁꯦ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯤꯔꯝꯃꯒꯗꯤ ꯐꯪꯉꯔꯣꯏ ꯑꯩꯈꯣꯏꯁꯦꯀꯣ ꯐꯪꯉꯔꯣꯏ ꯍꯤꯡꯍꯧꯕꯒꯤ ꯍꯥꯏꯗꯤ ꯗꯗꯥꯒꯤ ꯃꯤꯁꯦꯁ ꯎꯔꯤ ꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯉꯤꯀꯣ ꯁꯤ ꯑꯅꯤꯁꯤꯕꯨꯗꯤ ꯌꯥꯎꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯕꯤꯒꯦꯕ ꯄꯨꯛꯅꯤꯡꯗ ꯀꯃꯥꯏꯅ ꯐꯥꯎꯕꯤꯒꯦ ꯑꯍꯥꯟꯕꯗꯗꯤꯀꯣ ꯌꯥꯝ ꯋꯥꯔꯝꯃꯦ ꯑꯁ ꯑꯩꯁꯤꯕꯨ ꯀꯜꯂꯤꯉꯩꯗꯐꯥꯎꯗ ꯑꯩꯈꯣꯏ ꯏꯆꯥ ꯑꯩ ꯅꯨꯄꯤꯁꯦ ꯀꯩꯝ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯕ ꯅꯠꯇꯦꯀꯣ ꯐꯅ ꯀꯟꯅ ꯊꯕꯛ ꯁꯨꯔꯁꯨ ꯑꯗꯩꯗꯤ ꯁꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯗꯤ ꯈꯣꯡ ꯈꯨꯠ ꯌꯥꯎꯗ꯭ꯔꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯒꯦ ꯑꯗꯨꯗ ꯏꯁꯣꯔꯅ ꯑꯗꯨꯝ ꯇꯝꯃꯝꯕ ꯂꯥꯛꯑꯦꯀꯣ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯏꯁꯣꯔꯗꯁꯨ ꯑꯃꯨꯛ ꯈꯜꯂꯦꯕ ꯑꯩ ꯍꯤꯡꯉꯜꯂꯝꯃꯤꯁꯦ ꯑꯩꯒꯤ ꯊꯕꯛ ꯈꯔ ꯋꯥꯠꯂꯝꯒꯤꯅꯤ ꯁꯦꯟꯗ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯋꯥꯠꯄꯗꯨꯒꯤꯅꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯔ ꯏꯕꯥꯅꯤꯅ ꯍꯣꯠꯅꯖꯒꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯒ ꯑꯃꯨꯛ ꯍꯥꯏꯔꯦ ꯁꯤꯁꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯊꯛꯆꯜꯂꯒ ꯆꯥꯁꯜꯂꯒ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯁꯤ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯔꯒ ꯍꯛꯆꯥꯡꯒꯤ ꯚꯦꯂꯨꯁꯦ ꯈꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯇꯥꯗ꯭ꯔꯤꯕ ꯃꯤꯗꯤ ꯈꯪꯉꯣꯏ ꯑꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏꯁꯤ ꯑꯣꯏꯔꯒ ꯈꯪꯕꯤꯔꯣꯕꯀꯣ ꯑꯩꯈꯣꯏ ꯑꯩ ꯑꯥꯏꯔꯟ ꯃꯦꯟꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯈꯪꯅꯤꯕ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯨꯝ ꯑꯗꯣ ꯆꯤꯆꯦ ꯁꯣꯃꯤꯕꯨ ꯐꯪꯂꯤꯕꯁꯦ ꯌꯥꯝ ꯂꯛꯀꯤꯅꯤ ꯈꯟꯕ ꯈꯜꯂꯦ ꯑꯩꯁꯦ ꯃꯥ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯃꯄꯣꯛꯇꯒꯩꯗꯒ ꯑꯩꯈꯣꯏ ꯋꯥꯁꯛꯅꯈꯤꯕꯒ ꯂꯩꯕꯁꯨ ꯑꯣꯏꯔꯝꯕꯁꯦ ꯍꯟꯗꯛꯇꯤ ꯃꯤꯡ ꯐꯖꯅ ꯁꯦꯕꯥ ꯇꯧꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯃꯄꯣꯛꯑꯝꯗ ꯐꯖꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯈꯤꯕ ꯑꯩꯅ ꯑꯃꯨꯛ ꯃꯥꯏ ꯁꯦꯕꯥ ꯇꯧꯋꯤ ꯃꯊꯪ ꯃꯄꯣꯛꯇ ꯑꯗꯨ ꯑꯦꯛꯁꯦꯁ ꯇꯧꯅ ꯇꯥꯕ ꯍꯟꯗꯛꯇꯤ ꯑꯩꯒꯤꯁꯨ ꯈꯔ ꯁꯦꯕꯥ ꯃꯊꯧ ꯇꯥꯔꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯃꯥꯅꯦ ꯁꯤꯗꯩꯗꯤ ꯁꯨꯝ ꯁꯣꯟꯖꯜꯂꯛꯑꯅꯤ ꯁꯨꯝ ꯁꯣꯟꯖꯜꯂꯛꯀꯦꯗꯅꯦꯗꯤꯀꯣ ꯍꯧꯖꯤꯛ ꯍꯧꯔꯦ ꯆꯍꯤ ꯑꯃꯅꯤ ꯃꯃꯥꯡꯗ ꯀꯜꯂꯝꯕꯗꯨ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯑꯩ ꯏꯁꯥꯃꯛꯁꯨ ꯗꯥꯏꯕꯦꯇꯤꯁ ꯐꯣꯝ ꯆꯥꯎꯅ ꯇꯧꯔꯦꯕ ꯃꯃꯥꯡꯒꯤ ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 24ꯗ ꯁꯨꯝ ꯆꯦꯛꯑꯞ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯇꯧꯕꯗ 660 ꯂꯩꯃꯦ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜꯗꯣ ꯄꯨꯔꯥ ꯈꯤꯇꯪ ꯂꯥꯟꯖꯟꯈꯤꯗꯅ ꯀꯤꯗꯅꯤ ꯅꯨꯡꯗꯤ ꯂꯣꯏ ꯐꯦꯜ ꯑꯣꯏꯔꯛꯄꯒꯤ ꯆꯥꯟꯁ ꯅꯛꯁꯜꯂꯝꯃꯦꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯒꯨꯂꯤꯁꯦ ꯆꯥꯔꯒ ꯐꯖꯅ ꯂꯥꯏꯌꯦꯡ 200 ꯑꯗꯥꯏꯐꯥꯎ ꯌꯧꯈ꯭ꯔꯕꯅꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯦꯛ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯋꯥꯡꯈꯠꯄꯗꯧꯅ ꯇꯧꯋꯦ ꯍꯟꯗꯛꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡꯊꯤꯕꯗꯨ ꯈꯔ ꯃꯥꯌꯣꯛꯅꯕ ꯍꯟꯗꯛ ꯖꯅꯋꯥꯔꯤꯗ ꯃꯥꯃꯨꯛ ꯅꯥꯁꯜꯂꯦꯀꯣ ꯑꯗ ꯃꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯂꯩꯕꯁꯦ ꯑꯁ
이차도 백화 레이버고 제 오늘 아 제가 그냥 보는데 거기 뭔가 슈거를 마시는 거. 아 아니 텐션 텐션 지세는 짱 와네 거네. 아도 아hinga 홍무지 좀 야들 미는 와네 해를 보신게. 아. 뭐는 되게 별로 간 거야. 아 지세가 나가디 엔 익스피리언스에 우리 칸게 되거든요. 아이디 챌린지 tàu ngầm người ta mi tới số nó pi à đó, mà nó khăn đục gì này hay 마네 아코이 아코이 나 시제 속 나방 ngầm cái này 아코이 đang người ta số nó chẳng tầm mấy muông mà tàu đâu nó khăn đục tất cả, nó tới akoy cũng nhìn thấy ngầm rồi, ta sẽ nó tới ngoài rồi, ai đi si stay là làm cái sugar một cái gì, chỉ nó kéo qua nó honor bùi ông cái chỉ đâu nào ಅದನ್ನ ಮಾಡ್ಬೇಕು ಅದು ಮಿತ್ತಾಂಗ ಕಂದಿರೆ the goal must be crazy though ai sana pinjati sing na we man ta na lai problem mas problem adi hatak lien daw do lien ji da keno gi tar lupa la hom gi mangi ne de keno ma adi mairien ga khongdung ji pan ba hogala ba ko adu ji pura sabna sare adu ma tor la problem na mari mya mang ni adu jo मिंगोंदी पिछा खर पुसल लगा तो वो यावरी बको आदो मे जुन नदाई सिंगे दा आदो मो आगस्ट सेप्टेम्बर बुक तो ये थोक पिरो ना मो लोय हाइजर इन किन मैम अकोय पैसा हम चंगी बा अकोय की हिंगोन कोई बा जिको हम होगत पगा केन तो बनिना अदुगा आइना हम पंजाब गा तो बुदु जो आई जे ओंले आ चले खुदो मिदंगाय सिमाय तो जिन हाय अदु दं ngai अदु दा मयाम न थानरी बिदि अकोय की तसेना दा अखोय मणिपुर जो ऑर्गेनिक फार्मिंग जे जानिंग मिदि मैम ले जुना कदाय द फंगी जे खंगम खंगदो जाना द ऑर्गेनिक की पोट लेरुगे न थोलकुद मार्केट से तोना मफम जाना त लेते अदा अदुगी अवा प्रोजेक्ट तंग मेंखत याना बा नाइन ग्रुप से मी ग्रुप तंग सेम दिन मी खर हावने बा खरि ला फावरे दुगा अखोगी ओजाजिन खरा हिंगोन गयो सिदे खरी कह दो नोइना टाइमिंग जे कितंग हफ्ता अमनी जोंदो आदा थबी की खितंग पांगहत पहौरे बा द सिदना ने आदा थाय जे जी थबी थारे कोरोना खबी थारे का अदुगा अंगन बगिन हवाई बी खरा थाजन बहौरे हवाई द्रा खरा था बहौरे अदुगा जे थागेना ते खरम जो कोनरी अदे उमोरो खरा थारे हाइदि खोंखुत सोपना मानिको मित्ते सागे हस्बैंड हाइदि इंगा फंगो जे मसी जनु आगो मानिको माने इसका मजा मसी के पेन बजिने लो है आइना खाली ने मजा नि सिदा मपाजी कना त कौदोइनो सिनि हाइदि अदुने न मतांग नु क्याम पेन दो नारे को ले हो बसे अदु माने चक माने नि बाइसु ममा बाना उबकांदा सी जाओ जो एक्सीडेंट ग सी होदने हिंगो ग उबफंग मसी महाउजे जुंगी मीना त खनी है माने आइना जो फाउजब गमिबा आई ngombogi तौरिसे आई कहीं ना आई सिनाव आई तौरी मा ओमदि आई जे मगेना पुनी न आई मगेना खांग ngam adana ai wonda dam thoga ina bhapta yam nungai na khale ai wonda thogi yam phare khale ai sinaw am ta thokhan ning de kana thokhan ning ai je thon ning sida khoi da thengnei ba kudong thi je masi mi khuding mak ta thok to boy jana kaino da si je masi pe kha jam lu pe kha ne ba mayam ma mathan sujai to ro ga mayam da chat kara me ba chi ke no ji da khang ngam da de story ni ne aina pharaga la matunda ni dum tirakra phang la dum changa kar dum changa ngau khulak ma tha to ra pga jaw ni ni chi pai te ni sanda bo tum de ni din ja da khulak padana as adu face de ko che isana control to lan thulak pai ja yan alu go pai kham asi tinda hai nga ta ru ngai ba ni ba just face to wa na ma na da khoi thabok se thabok kidang sur ga kidang pai kidang busy ho busy oi thoga duna ai mayan ndi am nok nei ko nang phigam duga hingong koi budo kamai no koi dun protein to pa adune khoi no ai you hai ba da na te challenge to khud ko se adu ko ma ne adu to ngai da dum lo khara me you yo lo ga injel ko yawe adu unoi che je pandu kam hamalo ke no hamalo na aje to na apaba sa se no ki adu paisa tan ba je adu de tan na jo for yo lo ju guli yo lo ju ka di ro dum tan ba ke do ge de
มีบางทีให้เกิดตัวดู อันไว้ตาแล้วก็เสียนป้ายหน่วยเลยก็ซุค่อยนะค่อยหลับก็งงกันนี่มัน ตกชนะก็ไม่ปะก็ตก คนนั้นมันดูเห็นนะค่อยแต่นุ่มสีบ้าค่อยแต่คนนึงงงปุยบ้า ตกชนะก็ประชาไปไม่แม่เลยก็ดูไหมนะตกชนะก็ประชาไปมีมั่วอยู่ด้วยชงเนี่ยอาเช่นว่าทับสิตอร์ก็เพลวยหรือก็เพลวยไปต่อดูเนี่ยไหนดีจอกถูกสิ ที่เสียที่วิอันนี้ฟาร์มิงนี่ข้างมันนี่ก็ ครั้งนี้ต้องมาจิจังมาช้าเฮลกี้นี่นี่เดียว เช็คอัพกับพี่ตัวอีก จัดเลย ใครตัว เจนิมส์ต้องจัดเลยอันเดอร์ฮับตากิดเดีย แล้วก็วันนี้เจนิสก็หลับไปเจนิสฮีโร่มาเลยวันเสาร์คนเราเราหน้านะไอ้เจนิสตัดตัวมาตัวฟาร์มาซิสต์เอาคนนี้ก็จากที่สิ่งที่เราทำเนี่ย เจนิส เราไม่ใช่นี่นะเจนิสตัวสักคนเดียว เจนิสยังไง ความอะไรอย่างนั้นความอะไรอย่างนั้นต้องขันโดเบอร์บางอย่างนี่คุณจะมาทำยังไงส่งที่บ้านเลยมันเลยกันอะไรแต่บ้านเราไม่ได้ความมีความโอ้ตัวนี้บ้านเราคุณจะมาทำยังไงนี่ด้วยสุขายดีเนี่ยเขาอยู่นะมวยนี่ด้วยฟังก่อนเนี่ยเขาอยู่นะจากคุยจินหน่อยถึงหักจ้าเลยเอดิกจุดรู้เอดิกอันนี้ใช่นิสัยให้เจ้าเอดิกจุดตัวอยู่อันนี้เอดิกเซนจะพัฒน์ดูนั่นนิสัยไอ้สุดท้ายแล้วไม่กว่าคือสุดท้ายแล้วไม่น่าบุตรกี้เกมใช่ยังกิดแต่ร้านอาหารเป็นไงคุณจะกินมาทำได้ก็จะเสร็จพอบ่จ้างเงินลังมีขั้นบ่ได้อะดูดิอาเซียนนี่จะเลยมันสิบ่ได้มาเนี่ยหุ่นจิกใช่นี่มาได้นักสิริเจ้าหุ่นจิกเจ้าคุยจะไอ้ชาพาไปจ้ะไอ้ชาตั้งนั่นเตะไอ้แฟมิลี่ตั้งนั่นเตะวะโอเคอีฟรุสิกิวันนั้นเนี่ยวะไอ้พาไปจ้ะจะไอ้ตั้งพาไปขันยันเตะวะไอ้ชาตั้งมาอย่างวังกับมันนั่นเตะวะสิเตะวะลุยโอลอนดูไว้ผมดักการเลยเลยกูกูอ่ะที่จะเล่ากับการนั้นทั่วโลกยังได้ดิกูจะการนั้นทำกิโลมิ่งจ้ะกูจะมามาทันทีซุ่มอ่างไว้กันอากูสันนักตรมวยนะสันนับดาอันนี้ไอ้นักกูไอ้ที่จะลากูพลังตาที่ไหนไอ้น้องนี่ไปมิ่งกูกูวิดีโอที่มันยิงรู้มั้ยนั่งก็มิ่งกันมาพลังเมสิไอ้กูลาจะลาอะไรอันนั้นก็ยังมิ่งอันนั้นยุ่งที่สุดมันเอาต้นก็มันเอาต้นนั่งเชลาสักครั้งสักครั้งเชลาดูมาแล้วดูโอเปอเรชั่นเกี่ยวกับตัวตาจะมาตัวตาจะตัวตาเลยตัวมันจะมาเจนุสตันด์ซีเอสตัวพวกนี้มาเกี่ยกันว่าจะมาเกี่ยมาเกี่ยมาเกี่ยกันอะไรดราม่าแกมสัตย์เอาไปเกี่ยโลลาอิมพลันเซนตานะไลน่านะตัวว่าไปเกี่ยนี่ดิขังกันนี่โลลาอิมพลันเซนตาจะไปเกี่ยไม่เห็นตัวมันไลน่านะตีว่าไม่ซิสเต็มไม่ดราไปเกี่ยนาวพมจินมักนาวพมจินมาทั้งเลยกี่ดำนี่ตัวน่ะนาวพมจินมาข้าดเลยก็ไม่เกี่ยนว่าจะอันนั้นสิดีซีเอสเนี่ยที่อุปายเลยร้อยนะห้ามมาเช็คกับตัววิจารณ์ให้ก็ให้นะดมยาเดียวซีเอสตัวเลยพวกนี้มั้งไอ้ตัวนี้ตลอดว่านุ่งดังนั้นเนี่ยพุ่งจะขันเลยกันเนี่ยนุ่งสีที่เขาไปจะตัวเลยเนี่ยนะขันมาสั่งอย่างไอ้น้องเขาอยู่ปาร์ตี้จะให้แต่ไอ้น้องทำไมอันเผาจะอุ่นจะเอาเงินในเอ็งก็จะน่ามันยาวตัวนี้เขาไปมีแต่ก็ตกมันแล้วซียาวตัวเป็นเท่าตัวนึงอ่ะก็เป็นจุดเลยตาก็โดนกุ๊กจมลงที่ซีจะได้ problem ตัวมันได้เลยซีจะได้บัดพาสต์นั่นเราตัวก็ต้องไซเคิลเขาบริสุทธิ์เขาทุกที่ตัวนั้นคงจะยาวมาเลยเบรนนี่นั่นที่คงจะทิ้งทุกเรื่องคันนี้ถ้าคงยาวเลยลงจินมันจะคงง่ายนี่เดี๋ยวเขาก็สรุปตัวนั้นที่ดินนั่นนะว่าคงมันก็ยาวเลยอันนี้ของเขาเท่าไหร่ตัวสิเราจะตัวมันก็เท่าไหร่ไอ้ตู้ภาษีที่คุยที่เลยดับนี่ขันเลยภาษีที่ตู้ก็ขาวาดเลยไอ้จุนไอ้อามันตุกตัวเชลเลยชีเด็กการทบตัวมันใช่ไหมตัวเบรนจินนั่นที่ปีกเลยก็คงจะทางกลับมาว่าแต่มึงตัวมาฟังกันไงมาคงจะโค้งมันก็จะได้คุณชีเด็กก็จับละชีเด็กก็จับไปเอา후직대 하이드래. 너 얘기다 니야. 리스터. 컴팍트 하거든. 가이드 콧근이 요즘에 아유 한번은 밑에 비니. 마시에나. 아생 마고 하거든. 가이드 콧근이 나오고. 아시아도ям 또. 나 우리 그 깍깍 이들이도. 밤에 아이 공속근이 게 아니고. 공속하다 밤마다 와간다. ai đã phi thầm về mà cô không mong được đã hostan đã không số cái này
ꯁꯦꯟꯗꯜ ꯑꯅꯤꯒ ꯄꯤꯁꯤꯜꯂꯝꯕꯒꯨꯝꯕ ꯃꯤ ꯀꯩ ꯀꯥꯎꯊꯣꯛꯈꯤꯕ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯀꯣ ꯃꯥꯅ ꯐꯔꯛꯑꯀꯥꯟꯗꯅꯦ ꯑꯗꯨ ꯆꯞ ꯃꯥꯟꯅ ꯇꯧꯔꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯅꯦ ꯁꯤꯗ ꯉꯁꯥꯏꯁꯦ ꯊꯣꯟꯗ꯭ꯔꯤꯀꯣ ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯏꯁꯤꯠꯇꯣꯏꯅꯦꯅ ꯈꯣꯠꯂꯤꯅꯦ ꯇꯧꯔ ꯂꯧꯕꯨꯛ ꯀꯨꯝꯃꯦ ꯑꯩꯁꯨ ꯈꯤꯇ ꯀꯨꯝꯒꯦꯅ ꯀꯨꯝꯃꯦ ꯑꯗꯨꯒꯅꯦ ꯁꯦꯟꯗꯟ ꯅꯥꯝ ꯈꯛꯇꯪ ꯇꯣꯡ ꯂꯥꯛꯄꯗ ꯀꯥꯔꯝꯗꯥꯏꯗ ꯁꯦꯟꯗꯟ ꯑꯅꯤꯅꯦꯅ ꯅꯥꯝꯃ ꯀꯥꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯤꯔꯤꯕ ꯑꯗꯨꯒꯗꯤ ꯅꯥꯝꯃꯈꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩ ꯈ꯭ꯋꯥꯏ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯕꯤꯕ ꯃꯅꯤꯄꯨꯔ ꯈꯣꯡꯖꯣꯝꯗꯒꯤ ꯏꯅꯥꯎ ꯑꯃ ꯑꯩꯈꯣꯏ ꯌꯨꯝ ꯊꯪꯅꯕꯗꯨꯒ ꯂꯥꯛꯄ ꯑꯗꯨꯒ ꯃꯣꯏꯗ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯩꯈꯣꯏꯗꯨꯒ ꯆꯥꯛ ꯆꯥꯔꯕ ꯊꯦꯡꯉꯕ ꯑꯩꯁꯦ ꯊꯦꯡꯉꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯏ ꯑꯁ ꯏꯌꯥꯝꯕ ꯑꯩ ꯄꯣꯔꯒꯦ ꯅꯪꯕꯨ ꯊꯝꯕꯤꯔꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯅ ꯂꯩꯈꯣꯝ ꯉꯥꯛꯇꯅꯤ ꯅꯪ ꯇꯨꯔꯅꯤ ꯌꯥꯔꯣꯏꯅ ꯑꯩꯅ ꯉꯥꯏꯈꯣ ꯅꯣꯡ ꯍꯥꯡꯉꯒ ꯆꯠꯀꯦ ꯑꯩ ꯌꯥꯅꯤ ꯌꯥꯅꯤ ꯃꯥꯅ ꯄꯝꯃꯦ ꯑꯗꯨꯗꯤ ꯑꯩ ꯁꯦꯟꯗꯜ ꯂꯩꯍꯧꯔꯕ ꯃꯣꯕꯥꯏꯜꯗꯁꯨ ꯂꯩꯍꯧꯔꯕ ꯑꯩꯅ ꯃꯣꯕꯥꯏꯜꯗꯨꯗꯤ ꯄꯤꯌꯨ ꯍꯥꯏꯅ ꯃꯣꯕꯥꯏꯜ ꯄꯤꯔꯗꯤ ꯆꯠꯈꯠꯂꯦ ꯈꯔ ꯆꯠꯈꯠꯂ ꯃꯇꯨꯡꯗ ꯑꯩ ꯁꯦꯟꯗꯜ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯑꯩꯅ ꯁꯦꯟꯗꯜꯗꯣ ꯂꯩꯖꯍꯧꯔꯁꯅꯨ ꯑꯩ ꯄꯨꯕꯤꯔꯒ ꯀꯣꯟꯅ ꯌꯥꯔꯣꯏ ꯁꯤꯅꯦꯅ ꯑꯩꯒꯤ ꯁꯦꯟꯗꯜ ꯅꯥꯝꯃ ꯇꯧꯏ ꯑꯗꯨꯗꯣ ꯌꯥꯝ ꯀꯣꯟꯅ ꯁꯤꯗꯁꯨꯅꯦ ꯅꯥꯝꯃꯗ ꯄꯨꯔꯛꯏꯅꯤ ꯁꯦꯟꯗꯜꯗꯣ ꯅꯥꯝꯃ ꯈꯛꯇꯅꯤ ꯄꯨꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩ ꯅꯥꯛꯇ ꯃꯤ ꯂꯥꯛꯄꯁꯦ ꯑꯅꯤꯗꯤ ꯐꯪꯉꯔꯣꯏ ꯁꯦꯟꯗꯜ ꯑꯃꯈꯛꯇꯪꯗꯨꯗꯤ ꯐꯪꯉꯔꯣꯏ ꯑꯅꯤꯗꯤ ꯑꯩꯈꯣꯏꯁꯨ ꯈꯣꯡꯎꯞꯀ ꯂꯩꯕ ꯁꯦꯟꯗꯟꯒ ꯂꯩꯕꯁꯦ ꯑꯃꯇꯪ ꯂꯩꯒꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯅꯤ ꯂꯩꯕ ꯀꯥꯟꯗꯗꯤ ꯈꯔꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯥꯔꯠꯅꯔ ꯂꯩꯕꯅꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯣꯝꯒꯤꯗꯣ ꯑꯃꯗꯨꯗ ꯁꯣꯝꯒꯤꯗ ꯌꯥꯎꯗꯕ ꯃꯣꯏ ꯑꯦꯛꯆꯦꯟꯖꯀ ꯇꯧꯅꯩ ꯌꯥꯏ ꯂꯩꯔꯛꯄ ꯀꯥꯟꯗꯀꯣ ꯃꯥꯏ ꯃꯊꯧ ꯆꯥꯕ ꯁꯣꯝ ꯄꯤꯒꯅꯤ ꯍꯥꯏꯗꯤ ꯂꯥꯏꯐ ꯍꯥꯏꯁꯤꯗꯤꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯄꯗ ꯍꯤꯡꯕ ꯅꯠꯇꯅ ꯑꯣꯞꯁꯟ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯅꯠꯇꯅ ꯑꯣꯞꯁꯟ ꯂꯩꯇꯦ ꯁꯤꯁꯤꯅ ꯑꯗꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤꯅꯅꯦ ꯀꯩꯝ ꯈꯜꯂꯛꯇꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯨ ꯊꯦꯡꯅꯕ ꯑꯗꯨꯒ ꯗꯗꯥꯒꯁꯨ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯕꯥꯅ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯆꯤꯆꯦꯒꯤ ꯐꯥꯔꯝꯗ ꯑꯗꯨꯝ ꯃꯇꯦꯡ ꯅꯝꯃꯒ ꯍꯥꯞꯈꯤꯕ ꯐꯖꯗ꯭ꯔꯕꯅꯦ ꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯄꯥꯟꯗ꯭ꯔꯕ ꯑꯁꯣꯝꯁꯤꯅꯅꯦ ꯍꯣꯏ ꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯟ ꯁꯤꯖꯟ ꯑꯣꯏꯕꯒꯤꯅꯤ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯁꯤꯗꯤ ꯂꯩꯅꯥ ꯇꯥꯔꯦꯕ ꯄꯥꯝꯕꯤꯈꯩꯗꯣ ꯑꯗꯨꯝ ꯀꯦꯃꯤꯀꯦꯜ ꯀꯥꯞꯁꯟꯕꯁꯨ ꯇꯜꯂꯕ ꯁꯤꯅ ꯂꯩꯔꯦ ꯏꯆꯦ ꯁꯣꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯐꯝꯃꯣ Eh, ꯁꯤ ꯂꯥꯎꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯐꯖꯅ ꯇꯝꯕꯤꯔꯦ ꯑꯩ ꯐꯥꯝꯗꯅꯦ ꯃꯥ ꯁꯪꯒꯗꯤ ꯑꯗꯨꯝ ꯊꯤꯜꯂꯦ ꯑꯗꯨꯒ ꯃꯥ ꯇꯨꯏꯁꯟꯁꯦ ꯄꯨꯡ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8:30ꯗ ꯂꯣꯏꯕꯁꯦ ꯐꯥꯝ ꯇꯧꯋꯦ ꯇꯥꯅ ꯑꯩꯅ ꯅꯤꯄꯥꯟ ꯉꯥꯅꯨ ꯍꯥꯏꯇꯥꯔꯦ ꯂꯣꯏꯔꯤꯉꯩꯒꯤꯗꯣ ꯊꯧꯗꯔꯒ ꯑꯩ ꯑꯗꯨꯗ ꯂꯧ ꯃꯥꯅ ꯂꯥꯛꯇꯣꯏꯅꯤ ꯑꯩꯅ ꯁꯨꯝ ꯅꯥꯔꯛꯀꯅꯣ ꯍꯥꯏꯕꯗꯤ ꯌꯥꯄꯣꯠꯇꯦꯗꯅ ꯑꯗꯨ ꯅꯥꯏꯉꯩꯗ ꯃꯥꯅ ꯑꯩꯅ ꯃꯣꯏꯗꯒꯤ ꯑꯁꯥ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯌꯥꯝ ꯃꯤꯊꯣꯏ ꯃꯌꯥꯝꯗꯣ ꯑꯩ ꯊꯣꯏꯅ ꯀꯜꯂꯛꯇꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯂꯣꯏ ꯐꯧ ꯌꯥꯔꯣꯏꯕ ꯑꯗꯨꯒ ꯂꯝꯆꯠ ꯐꯖꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯏꯑꯕ ꯑꯗꯨꯅ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯝ ꯐꯖꯕ ꯑꯉꯥꯡꯗꯤ ꯑꯩ ꯏꯆꯦꯕꯨꯗꯤ ꯑꯩꯈꯣꯏ ꯊꯥꯒꯠꯂꯦꯗꯅ ꯁꯣꯝꯗ ꯍꯤꯔꯣ ꯑꯅꯤ ꯈꯛ ꯆꯥꯎꯈꯠꯂꯛꯏ ꯀꯩꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯃꯁꯤ ꯍꯧꯖꯤꯛ ꯃꯁꯥ ꯀꯜꯂꯝꯃꯅꯤ ꯍꯧꯖꯤꯛ ꯑꯩ ꯎꯕꯗ ꯈꯪꯉꯦ 19 ꯃꯃꯥꯡꯒꯤ ꯃꯇꯦꯡ ꯇꯧꯔꯅꯤ ꯑꯩꯗꯣ ꯍꯤꯡꯒꯣꯜ ꯑꯃꯃꯛꯇ ꯇ꯭ꯔꯦꯅꯤꯡ ꯃꯣꯏ ꯍꯧꯖꯤꯛ ꯎꯕꯗ ꯑꯗꯨꯝ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯗꯗꯥ ꯑꯩꯅ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯁꯨꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯔꯦ ꯐꯥꯔꯃꯔ ꯑꯃꯗꯤ ꯑꯣꯏꯍꯟꯒꯦ ꯌꯥꯝ ꯐꯕ ꯐꯥꯔꯃꯔ ꯑꯃꯗꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯤ ꯐꯥꯔꯃꯔ ꯂꯥꯏꯟ ꯃꯃꯤꯠꯀꯤ ꯃꯇꯨꯡꯗ ꯇꯥꯗ꯭ꯔꯦ ꯃꯣꯏꯅ ꯃꯥꯁꯤ ꯌꯥꯝ ꯍꯣꯠꯅꯕ ꯀꯜꯂꯦ ꯆꯍꯤꯁꯨ ꯏꯔꯧ ꯅꯧꯏ ꯍꯣꯠꯅꯩꯗꯤ ꯂꯣꯏꯔꯦ ꯌꯥꯝ ꯍꯣꯠꯅꯕ ꯀꯜꯂꯦ ꯗꯗꯥꯒꯤ ꯂꯩꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕ ꯑꯗꯨꯝ ꯃꯣꯏ ꯐꯠꯇ ꯂꯧꯏ ꯑꯍꯟꯁꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯇꯦꯟ ꯀꯥꯏꯕ स्कूल क्या लापे ꯅꯪ स्कूल पुनब्रा ꯄꯨꯜꯂꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛꯇꯪ ꯑꯣꯏꯒꯅꯤ नंग ꯑꯃ खतरो ꯈꯔ गुगुन खतरो खतरे माने देखो नंग ममागे इते नगी दे आई न वाई सना मैं लोई इंगो समागे ते सीगे ते तो के नाम दिया ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯇꯨꯏꯁꯟ ꯆꯠꯅꯕ ꯃꯥ ꯂꯥꯞꯗ꯭ꯔꯤ ꯍꯥꯏꯔꯤꯕ सिग्नल या महीने गुगुन हा याम नुआई समाना पुन्मिनरे अदुगा अकोई चत्तम मतम थोइरानी अदुगा सि तंजनिगाई ने हाबे तारे गदागा अकोई लाइफस्टाइल से नाम माने अदुगा अकोई सिरुबदे हिंगपगी नुआई बसे गदाना गसा हागे बसे हॉस्पिटल तारगा त माय भेलु खंगनी अदुगा चिसेसु थागत तबंगमदे चिसेसु यामुसी यामदे चिसेना सि एवरी हैंडल तौरगा होजे पाउड माउंड मसांग मक्तब जावी अदु तौतौना लोने लोड से लौर चलिने हाबे तारे अदुना कोई होनबा खन्नबा यादे अदुगा अकोई अवाबा मैम पीरसो कोई अदु दुम फेस तौदबा सुया यादे हाबे तारे ममांग खारा दुम चत्तरा लेबा ताई अदुना सिगी प्रॉब्लम से याम छिना नुआयमनि खले अदुना सि सिंगने इंस्पायर लक्ष्यन वखन नुआयदना लेबा बहुत खान लेरेगा सुसाइड के तौर गन इदन सोयग्रगा वखन सोनरगा सुसाइड तौर गन सिंगो मकोन दिसि मेंटली अदुदगी दि पुरा लाथोक पिरो याम नुआयना हिंदियो
시게 칸을 맞다네. 어. 아이기 시바질 로에드나. 아다이 모호다 아이 이 프루프시기 케노지 이런 담지 그뭐 까나바 크라 떨어게노 있나 떨어만나 파래. 아두 뭐나인 칼리지. 좀에나 하나 두니. 아두드네. 밤잠을 수샤 떨어시 야이고. 아두 마 안오는 나이고. 이름 남기는 거 시절마디 마 민방아머니. 아니 까이나리 하네 액터 수샤 떨고. nupi kaina bai dura nupi 시작으로는 하리안도 시부터. 아두 뭐 대경나버기 노이 뭐 아무튼 뭐 주망할라면 시비야 그. 아이나 하이디 누피 강내 누빠 강내고 강내버 간다. 카르니 마마는 강내이. 옥비레 이베 이마이 빠들이 짱 와나 해 줘야 니지. 뭐에 속 자올 간다. 카르니 강내버도 좀 때는 농아들 시고 뿌니. 레오리버 매암들이 좀 전에 갔네네 막. 아들이 막 마네 아이길라 시제 아이기 무시제번 누피도 아두 갖기나 때베 힘들지 이마이 빠기. 뭐이 퍼센티지 그나마 이런 담지기 저거 퍼센티지 좀 야오리 이 강내버 누피 건 빠져 그러나 많이 강냐. 뭐네는 로고 해. long chu da ko na pi na ne he na jang na phatre hình phở nó là pin phở đây na pi na phatre 어디 한감 오래 한감 저리고 저 한감. ma ru da gi ba do chỉ là hàng ra phòng 지들이 자희 저 방이고. 아? 아들이 방대. 아들이 남다다. 아직까지 뭐. 아직 봐. 아들이 다 있네고. xuống 다 빼려로 시래 빼려. cái xe buồn tao 저 보니 말가 서 남아 있다. chim hoạt về 친구가 또 있긴 하지. 이제 그랬거든요, 이제 식량 다 꺼갑니다. 이제 좀 사갈 겁니다. ям 간나이도 떡시는 거 해봐. 땀땀땀 좀 먹다 와야 뭐 사러 와야 되거든요. 학장을 하는 거, 학장을 하는 거. cái thế à cao là khai sao nào ha cao là khai sao khai sao 예수님이 이 밤이 더 깜짝 놀라요.